ꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯨꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯕꯨꯕꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯋꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯁꯥꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔꯗ ꯌꯥꯝꯅ ꯀꯔꯝꯕ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯩꯔꯤ ꯀꯔꯝꯕ ꯑꯣꯊꯔ ꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯑꯣꯊꯔꯒꯤ ꯃꯃꯤꯡ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯋꯥꯔꯛꯁꯤ ꯍꯦꯟꯅ ꯅꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯃꯤꯟꯅꯕꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯔꯤꯉꯩꯗ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯔꯤꯉꯩꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯌꯨ ꯑꯩ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯅꯣꯡꯃ ꯄꯥꯟꯕꯗ ꯀꯥꯡꯕꯨ ꯑꯃꯅ ꯆꯩꯔꯥꯎꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯂꯧꯔꯛꯄ ꯀꯥꯟꯗ ꯂꯥꯎꯕ ꯆꯩꯔꯥꯎꯕꯗꯨꯅ ꯉꯔꯥꯡꯁꯦ ꯊꯣꯛꯈ꯭ꯔꯦ ꯇꯥꯡ 13 ꯑꯦꯄ꯭ꯔꯤꯜꯒꯤ ꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯉꯥ ꯌꯥꯎꯗꯦ ꯀꯠꯇꯦ ꯑꯗꯨ ꯃꯦꯔꯥꯃꯦꯁꯅ ꯇꯧꯔꯒ ꯂꯥꯏꯅꯤꯡꯊꯧꯁꯤꯗ ꯀꯠꯆꯔꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝꯁꯦ ꯑꯄꯤꯛꯄ ꯏꯃꯨꯡ ꯒꯤꯁꯨ ꯑꯆꯧꯕꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯅꯩ ꯉꯔꯥꯡꯁꯦ ꯑꯩꯒꯤꯁꯨ ꯄꯥꯡꯊꯣꯛꯆꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯒꯤ ꯊꯕꯛꯁꯤ ꯑꯌꯥꯝꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩꯁꯨ ꯑꯩ ꯂꯥꯏꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯇꯧꯖꯩ ꯀꯠꯆꯩ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯄꯅꯤꯅ ꯂꯥꯏꯒꯤ ꯃꯃꯤꯡ ꯀꯠꯀꯗꯕ ꯂꯥꯏꯒꯤ ꯃꯃꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯀꯨꯝ ꯑꯃꯒꯤ ꯂꯥꯛꯀꯗꯕ ꯄꯨꯝꯅꯃꯛ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯣꯟꯊꯣꯡꯒꯤ ꯋꯥꯡꯃꯗ ꯇꯥꯡꯒꯣꯏ ꯌꯥꯠꯂꯒ ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ ꯂꯃꯥꯕ ꯇꯨꯃꯥꯕ ꯀꯧꯕ ꯂꯥꯏ ꯑꯍꯨꯝꯗ ꯆꯥꯛ 3 ꯑꯗꯨꯃꯥꯏꯅ ꯀꯠꯆꯕꯗꯣ ꯑꯩ ꯉꯔꯥꯡꯁꯨ ꯑꯗꯨꯃꯥꯏꯅ ꯀꯠꯆꯩ ꯑꯩ ꯏꯃꯨꯡꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯊꯦꯜꯁꯤ ꯃꯆꯥ ꯁꯨꯝ ꯇꯧꯕꯗꯨꯅ 5 ꯇꯧꯕ ꯃꯇꯝ ꯌꯥꯎꯈꯤ 3 ꯈꯛꯇ ꯀꯠꯄꯁꯨ ꯃꯇꯝ ꯌꯥꯎꯈꯤ ꯑꯗꯣ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯅ ꯃꯊꯦꯜꯁꯤ 9 ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ 9 5 3 ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯪ ꯇꯥꯕꯁꯦ ꯁꯤꯗ ꯀꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯀꯠꯆꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯔꯀꯥꯟꯗ ꯏꯆꯥꯁꯤꯡ ꯑꯗꯒꯤ ꯑꯩꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯏꯟꯖꯥꯡ ꯃꯊꯦꯜ ꯄꯨꯗꯅ ꯌꯨꯝ 4ꯗꯒꯤ ꯂꯥꯛꯑꯦ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯃꯣꯏ ꯂꯥꯛꯄꯗꯨꯗ ꯑꯩꯗꯤ ꯈꯤꯇꯪ ꯁꯣꯟꯇꯛ ꯇꯧꯔꯕꯅꯤꯅ ꯑꯩꯅ ꯊꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯇꯦꯡꯀꯣꯠꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯦ ꯉꯔꯥꯡꯁꯦ ꯏꯆꯥꯁꯤꯡꯒꯤ ꯃꯄꯥꯟꯗ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤꯅ ꯃꯣꯏꯒꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯇꯧꯖꯩ ꯎꯁꯤꯟ ꯇꯧꯖꯩ ꯑꯃ ꯃꯉꯥꯟ ꯁꯤꯟꯅꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯃꯣꯏ ꯃꯃꯤꯡ ꯍꯥꯏꯔꯒ ꯑꯩꯅ ꯏꯍꯥꯟ ꯎꯁꯤꯟ ꯇꯧꯊꯣꯛꯆꯔꯦ ꯑꯗꯨ ꯉꯥꯁꯨ ꯇꯧꯅꯔꯝꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯑꯗꯨ ꯑꯣꯏꯅ ꯇꯧꯗ꯭ꯔꯦ ꯉꯔꯥꯡꯒꯤꯗꯤ ꯅꯨꯡ ꯑꯣꯏꯅ ꯇꯧꯔꯁꯨ ꯌꯥꯕ ꯅꯨꯡ ꯑꯃꯃꯝ ꯃꯃꯤꯡꯁꯦ ꯍꯥꯏꯔꯀꯥꯟꯗ ꯀꯨꯝꯁꯤ ꯀꯨꯝꯗ ꯂꯥꯛꯀꯗꯕ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯄꯤꯌꯨꯀꯣ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯁꯦ ꯑꯍꯟꯁꯨ ꯑꯣꯏꯔꯕꯅꯦ ꯀꯌꯥ ꯀꯨꯏꯅꯅꯣ ꯑꯩꯅ ꯆꯩꯔꯥꯎꯕ ꯌꯥꯎꯗꯣꯏꯁꯦ ꯀꯥꯏꯅ ꯈꯟꯖꯜꯂꯛꯑꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯁꯤꯒꯤ ꯃꯃꯤꯡ ꯃꯊꯥ ꯏꯁꯨꯁꯤꯡꯁꯤꯒꯤ ꯏꯌꯥꯁꯤꯡ ꯑꯩꯒꯤ ꯄꯔꯤꯕꯥꯔ
ꯄꯨꯝꯅꯃꯛꯀꯤꯁꯤ ꯎꯁꯤꯟ ꯇꯧꯖꯔꯦ ꯉꯔꯥꯡꯁꯦ ꯑꯗꯨꯒ ꯃꯣꯏ ꯑꯉꯥꯡꯁꯤꯡ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥꯁꯤꯡ ꯑꯩ ꯉꯁꯤ ꯏꯜꯂꯤꯕ ꯐꯤꯒꯁꯦ ꯃꯣꯏꯅ ꯆꯩꯔꯥꯎꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯀꯠꯄꯅꯤꯒ ꯍꯥꯏ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯒꯤꯐ ꯄꯤꯕꯅꯤ ꯍꯥꯏꯔꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣꯗ ꯍꯦꯛ ꯂꯩꯕꯤꯔꯤꯕ ꯏꯆꯥꯁꯤꯡ ꯑꯩꯒꯤ ꯕꯥꯃꯣꯟ ꯏꯕꯨꯡꯉꯣ ꯄꯤꯇꯝ ꯁꯔꯃꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯂꯥꯛꯑꯒ ꯐꯤꯁꯦ ꯄꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯤꯁꯦ ꯍꯌꯦꯡ ꯑꯩ ꯁꯣꯗ ꯏꯜꯂꯗꯧꯅꯤꯀꯣ ꯍꯥꯏꯅ ꯏꯕꯦꯝꯃꯗꯨꯒꯤ ꯃꯃꯤꯡꯗꯣ ꯁꯨꯆꯤꯇ꯭ꯔꯥ ꯀꯧꯕꯅꯤ ꯑꯗꯣ ꯁꯨꯆꯤꯇ꯭ꯔꯥꯅꯒ ꯏꯟꯖꯟꯕꯤꯗꯅ ꯄꯤꯗꯅ ꯇꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒ ꯑꯋꯥꯡꯊꯪꯒꯤ ꯃꯧ ꯏꯕꯦꯝꯆꯤꯖꯥ ꯀꯩꯅꯣꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅꯕꯥꯅꯁꯨ ꯑꯩꯒꯤ ꯐꯅꯦꯛꯁꯤ ꯑꯃꯒ ꯄꯣꯔꯛꯇꯅ ꯕꯣꯔꯒ ꯅꯤꯅꯗꯅ ꯌꯥꯝꯅ ꯃꯆꯨ ꯇꯥꯕ ꯆꯩꯔꯥꯎꯕ ꯑꯃ ꯉꯔꯥꯡꯁꯤ ꯑꯣꯏꯔꯦ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒ ꯑꯩꯅꯁꯨ ꯏꯄ꯭ꯋꯥꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯃꯇꯥ ꯀꯩꯀꯥꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯅꯠꯇ꯭ꯔꯁꯨ ꯉꯝꯖꯕ ꯂꯪ ꯃꯇꯤꯡ ꯑꯝꯇ ꯑꯣꯏꯔꯒꯁꯨ ꯈꯨꯗꯩ ꯑꯃꯃꯝ ꯑꯗꯨꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯃꯝ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯄꯤꯗꯅ ꯑꯩꯅ ꯆꯠꯂꯒ ꯄꯤꯕꯗꯤ ꯉꯝꯗꯕꯅꯤꯅ ꯑꯍꯟ ꯑꯍꯨꯝꯗꯤ ꯃꯔꯤꯗꯤ ꯑꯩꯅ ꯆꯠꯂꯀꯥꯟꯗ ꯃꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯩ ꯆꯠꯂꯒ ꯒꯥꯔꯤꯗ ꯇꯧꯔꯒ ꯏꯆꯥꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯀꯠꯆꯔꯨꯏ ꯄꯥꯕꯨꯡ ꯇꯣꯝꯕꯤꯒꯤ ꯑꯃ ꯑꯗꯒꯤ ꯈꯥꯉꯦꯝꯄꯜꯂꯤꯒꯤ ꯄꯥꯕꯨꯡ ꯇꯣꯝꯕꯤꯒꯤ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯝꯖꯕ ꯃꯇꯦꯛ ꯈꯤꯇꯅꯤꯗ ꯑꯩꯒꯤꯗꯤ ꯑꯆꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯇꯣꯀꯟ ꯑꯣꯐ ꯂꯞꯇꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯏꯕꯨꯡꯁꯤꯡ ꯑꯗꯒꯤ ꯏꯕꯨꯡ ꯑꯅꯤ ꯀꯖꯤꯟ ꯃꯣꯏ ꯁꯣꯜꯂꯦ ꯂꯣꯏꯅꯕ ꯑꯗꯨ ꯃꯃꯤꯡ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯂꯥꯏꯁꯝꯅꯕ ꯑꯩꯁꯤ ꯇꯥꯗꯗꯨ ꯇꯧꯗꯅ ꯈꯣꯏꯔꯝꯃꯨꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯩꯔꯥꯎꯕꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤꯁꯤꯅ ꯄꯥꯕꯒꯤ ꯁꯤ ꯅꯦꯠ ꯌꯥꯕꯤꯕ ꯍꯥꯏꯅ ꯂꯥꯏ ꯑꯃꯨꯛ ꯈꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯁꯦ ꯅꯍꯥꯟꯒꯤ ꯅꯦꯠ ꯌꯥꯗꯕꯗꯨꯗ ꯃꯇꯠꯁꯦ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯛꯑꯀꯥꯟꯗ ꯅꯦꯠꯇꯨ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯅꯦꯠꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯔ ꯃꯌꯥꯝꯒꯤꯔ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯅꯃꯛꯅꯦ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯀꯌꯥꯁꯨ ꯈꯪꯗꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯔꯦꯗꯤꯗ ꯊꯧꯔꯥꯡ ꯇꯧꯗꯅ ꯅꯍꯥꯟꯒꯤ ꯆꯠꯂꯦ ꯗꯣ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯨꯗꯅ ꯍꯥꯏꯅ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯃꯥꯒꯤ ꯁꯤꯅꯦꯃꯥꯒꯁꯨ ꯌꯦꯡꯉꯦ ꯍꯥꯏ ꯔꯥꯖꯀꯨꯃꯥꯔꯤ ꯍꯣꯏꯗꯤ ꯍꯣꯜꯗ ꯇꯧꯔꯤꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯅꯤ ꯄ꯭ꯔꯇꯥꯞ ꯇꯣꯀꯤꯁꯇꯒ ꯌꯦꯡꯉꯦ ꯍꯥꯏ ꯌꯥꯝ ꯐꯖꯕ ꯁꯤꯅꯦꯃꯥ ꯑꯃꯁꯨ ꯑꯣꯏꯒꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤꯗꯤ ꯃꯗꯨꯏ ꯁꯤꯅꯦꯃꯥꯒꯤ ꯁꯔꯨꯛꯀꯥꯗꯨꯗꯤ ꯑꯩ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯁꯦ ꯃꯃꯥꯒ ꯁꯟꯗꯥꯔꯥꯅꯤꯒ ꯃꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯂꯩꯖꯕꯁꯤꯗ ꯃꯧꯁꯤꯒ ꯃꯆꯥꯅꯨꯄꯥꯒ ꯑꯃ ꯑꯣꯏꯈ꯭ꯔꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯟ ꯐꯤꯂꯤꯡꯗꯣ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯎꯠꯄꯒꯤ ꯋꯥꯅꯤꯗ ꯃꯃꯥ ꯃꯆꯥꯁꯦ ꯀꯟꯁꯣꯜ ꯇꯧꯅꯔꯒ ꯃꯆꯥ ꯇꯣꯉꯥꯟꯅꯗꯤ ꯇꯤꯟꯅꯕꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯟꯅꯔꯀꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯅ ꯌꯥꯝ ꯐꯖꯅ ꯃꯥꯒꯤ ꯋꯥꯔꯗꯤꯡꯁꯦ ꯃꯁꯤꯗ ꯌꯥꯝ ꯐꯖꯅ ꯎꯠꯂꯤ ꯑꯗꯨ ꯅꯍꯥꯟꯃꯨꯛꯇ ꯃꯃꯥꯒ ꯁꯟꯗ꯭ꯌꯥꯔꯥꯅꯤꯒꯁꯦ ꯃꯕꯨꯡꯁꯤ ꯁꯦꯝꯃꯛꯄꯗꯒ ꯋꯥꯈꯤꯕꯒꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯔꯤꯋꯥꯏꯜ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯁꯤꯗꯤ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕꯁꯤ ꯅꯤꯡꯁꯤꯡꯉꯛꯀꯅꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯂꯣꯏꯅ ꯄꯥꯟꯅꯕ ꯋꯥ ꯉꯥꯛꯇꯅꯤ ꯐꯠꯇꯕ ꯑꯐꯕꯒꯤ ꯋꯥꯔꯤꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯑꯗꯨꯝ ꯄꯥꯊꯖꯔꯛꯑꯒꯦ ꯑꯗꯨꯝ ꯍꯧꯔꯛꯑꯒꯦ ꯏꯕꯦꯝꯃ ꯍꯣꯏ ꯍꯧꯕꯤꯔꯣ ꯌꯥꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯩꯗ ꯃꯃꯥꯒ ꯈꯤꯇꯪ ꯍꯟꯖꯟꯖꯒꯦ ꯅꯍꯥꯟꯃꯨꯛꯀꯤ ꯀꯩꯅꯣꯁꯤ ꯆꯦꯞꯇꯔ ꯑꯍꯨꯝ ꯁꯨꯕꯒꯤ ꯄ꯭ꯔꯦꯒꯥꯞ ꯑꯃꯅꯤꯗ ꯑꯗ ꯃꯕꯨꯡꯁꯤꯒ ꯃꯣꯏꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯃꯥꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯀꯥꯟꯗ ꯃꯆꯥꯕꯨ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯆꯟꯅꯨꯄꯤꯁꯨ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯉꯩ ꯐꯤꯒ ꯁꯥꯔꯛꯄꯗꯨꯒꯤ ꯐꯖꯕ ꯅꯨꯡꯁꯤꯕ ꯁꯤꯟ ꯑꯃꯈꯛꯅꯤ ꯃꯃꯥꯅ ꯀꯞꯄ ꯏꯕꯦꯝꯃ ꯁꯟꯗꯥꯔꯥꯅꯤꯅ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯅꯤ ꯈꯜꯂꯤ ꯇꯥꯃꯣꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯇꯝꯊꯅꯤꯡꯕ ꯃꯈꯩ ꯇꯝꯕ ꯌꯥꯏ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯊꯣꯛꯑꯒ ꯐꯤ ꯁꯥꯗꯣꯔꯤꯕꯅꯤ ꯁꯅꯥꯁꯨ ꯑꯃꯨꯛ ꯁꯥꯔꯒ ꯂꯣꯏꯔꯦ ꯃꯄꯥꯕꯨꯡꯅ ꯊꯅꯝꯕ ꯁꯅꯥ ꯀꯥꯏꯊꯣꯛꯀꯦꯅ ꯈꯟꯒꯠꯂꯛꯄꯗꯨꯅꯤ ꯍꯌꯦꯡꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯎꯅꯔꯨꯒꯅꯤ ꯑꯩꯅ ꯍꯥꯏꯕ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯑꯗꯨꯒ ꯏꯃꯥꯁꯨ ꯏꯟꯗꯣꯝꯆꯥ ꯈꯔ ꯎꯅꯧ ꯑꯉꯥꯡꯁꯤꯡꯗꯣ ꯈꯔ ꯊꯥꯔꯛꯅꯕ ꯑꯩꯗꯤ ꯃꯥ ꯇ꯭ꯌꯨꯁꯟ ꯂꯧꯔꯒꯦ ꯄꯩꯁꯥ ꯇꯥꯜꯂꯒꯦ ꯍꯥꯏꯗꯅ ꯃꯕꯨꯡꯗꯨꯗꯤ ꯂꯣꯏꯍꯧꯅꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯅꯤꯡꯁꯤꯡꯕ ꯂꯣꯏꯔꯕ ꯁꯟꯗꯥꯔꯥꯅꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒꯤꯗꯃꯛ ꯀꯌꯥ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯑꯩꯗꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯄꯗꯣ ꯃꯥꯕꯨ ꯈꯪꯗꯖꯥꯠꯂꯥ ꯍꯣꯠꯅꯈꯤꯕꯒꯤꯗꯃꯛ ꯃꯃꯜ ꯄꯥꯝꯂꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯁꯦꯝꯅꯤꯡꯒꯗꯧꯔꯤꯕꯅꯣ ꯀꯞꯄ ꯁꯟꯗꯥꯔꯥꯅꯤꯁꯤ ꯀꯞꯄꯛꯑꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯑꯉꯥꯡꯁꯤ
ꯃꯃꯥꯅ ꯏꯃꯥ ꯂꯩꯔꯤ ꯏꯆꯥꯒꯤ ꯀꯔꯤ ꯃꯌꯦꯡ ꯇꯥꯒꯅꯤ ꯃꯕꯥꯅꯤꯁꯦ ꯀꯟꯁꯣꯜ ꯇꯧꯅꯔꯤꯕꯅꯤ ꯃꯃꯥ ꯃꯆꯥꯁꯦ ꯄꯩꯁꯥꯗꯤ ꯃꯔꯤ ꯄꯥꯏꯅꯗ꯭ꯔꯕꯅꯤ ꯁꯥꯟꯅꯔꯅꯤ ꯐꯅꯃꯛ ꯍꯥꯏꯗꯨꯅꯁꯨ ꯃꯤꯆꯩ ꯑꯃꯗꯤ ꯀꯥꯎꯕ ꯌꯥꯔꯔꯣꯏ ꯃꯃꯥꯅ ꯏꯕꯦꯝꯃ ꯑꯁꯤꯅꯤ ꯁꯥꯙꯥꯔꯟ ꯃꯤꯑꯣꯏꯕꯒꯤ ꯂꯣꯟꯆꯠ ꯁꯥꯙꯥꯔꯟ ꯆꯨꯝꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯁꯥꯖꯠ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯗ ꯀꯥꯎꯊꯣꯛꯄ ꯋꯥꯔꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕ ꯃꯍꯥꯛꯅ ꯂꯪꯐꯩꯗ ꯁꯦꯜ ꯊꯨꯝꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯅꯪꯅ ꯊꯥꯕ ꯁꯦꯜ ꯐꯪꯂꯒ ꯃꯇꯝꯗꯨꯗ ꯈꯜꯂꯝꯒꯅꯤ ꯏꯆꯜ ꯅꯠꯇꯦ ꯏꯁꯣꯔꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯒ ꯑꯣꯟꯅ ꯇꯩꯅꯩ ꯑꯗꯨꯒ ꯀꯥꯡꯈꯗ ꯆꯪꯕ ꯂꯤꯟꯒꯨꯝ ꯈꯜꯂꯦ ꯀꯥꯡꯈꯗ ꯆꯪꯕ ꯂꯤꯟꯒꯨꯝ ꯈꯜꯂꯦꯗꯤ ꯃꯃꯥ ꯃꯆꯥꯁꯦ ꯃꯣꯏꯗ ꯀꯥꯡꯈꯗ ꯆꯪꯕ ꯂꯤꯟꯗꯤ ꯈꯨ ꯀꯥꯝꯃꯤꯗꯅ ꯆꯤꯛꯁꯨ ꯆꯤꯛꯏꯗꯅ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯠꯇ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯉꯝꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯗ ꯌꯥꯝ ꯆꯠꯅꯩ ꯑꯗꯨ ꯀꯥꯡꯈꯗ ꯂꯤꯟ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ ꯁꯟꯙꯥꯔꯥꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯅ ꯃꯥꯒꯤ ꯃꯄꯥꯟ ꯈꯔ ꯇꯥꯡꯕ ꯍꯥꯏꯕꯁꯤꯕꯨ ꯁꯥꯙꯥꯔꯟꯒꯤ ꯂꯣꯟꯆꯠ ꯅꯠꯇꯕꯔꯥ ꯄꯨꯝꯅꯃꯛꯁꯦ ꯏꯅꯝꯃꯅ ꯊꯣꯛꯍꯟꯕꯅꯤ ꯏꯅꯝꯃꯗ ꯈꯔ ꯁꯥꯎꯅꯤꯡꯉꯤ ꯃꯥꯅ ꯃꯥꯒꯤ ꯚꯥꯕꯤꯗꯨꯗ ꯃꯅꯝ ꯑꯗꯨꯗ ꯏꯅꯝꯃꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯗꯨꯅ ꯇꯥꯃꯣꯒꯤ ꯄꯨꯛ ꯑꯣꯟꯕꯅꯤ ꯃꯥꯒꯗꯤ ꯌꯥꯝ ꯅꯛꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯃꯥꯏ ꯅꯨꯄꯤꯁꯤꯡꯁꯤꯅ ꯋꯦꯠꯁꯦ ꯈꯔ ꯍꯦꯟꯇꯛ ꯆꯠꯄꯗꯣ ꯁꯣꯁꯥꯏꯇꯤꯗꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯑꯗꯨ ꯄꯪꯗꯅ ꯃꯌꯥꯅꯤꯅ ꯇꯧꯕꯅꯤ ꯂꯣꯏꯅꯃꯛ ꯅꯣꯡꯃꯗꯤ ꯄꯨꯗꯨꯅ ꯑꯃꯠꯇ ꯆꯠꯂꯣꯏ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯅꯕꯗꯣ ꯃꯃꯥꯅ ꯃꯗꯨꯃꯠꯇ ꯈꯟꯒꯅꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯧꯅꯁꯥꯅꯤ ꯇꯣꯉꯥꯟꯅꯤꯡꯕ ꯃꯁꯥꯒꯤꯇ ꯇꯥꯟꯁꯤꯟꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯇꯥꯃꯣꯒꯤ ꯅꯅꯝꯃꯠꯇ ꯅꯠꯇꯦ ꯃꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯣ ꯃꯄꯣꯛꯀꯤ ꯀꯣꯟꯅꯖꯔꯛꯄ ꯗꯣꯁꯅꯤ ꯍꯥꯏꯗꯤ ꯑꯩ ꯃꯄꯣꯛꯁꯤꯗ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯕꯅꯤ ꯃꯁꯥꯃꯛ ꯑꯣꯏꯖꯕ ꯄꯥꯝꯕꯤꯅꯤꯅ ꯑꯣꯏꯖꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯄꯗ ꯃꯁꯥꯅ ꯌꯥꯖꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯥꯗꯣꯛꯄ ꯀꯠꯊꯣꯛꯄ ꯍꯥꯏꯕꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯂꯝꯗꯕꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯈꯔ ꯂꯩꯔꯝꯗꯅ ꯑꯩꯈꯣꯏ ꯋꯥꯔꯤꯅꯤ ꯁꯤꯅꯤ ꯃꯃꯥꯅ ꯀꯟꯁꯣꯜ ꯇꯧꯕꯤꯔꯤꯕ ꯃꯔꯤꯁꯨꯕ ꯃꯇꯥꯡ ꯆꯠꯊꯖꯔꯛꯂꯒꯦ ꯔꯥꯖꯦꯟ ꯕꯤꯃꯣꯂꯥ ꯑꯩꯗꯤ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧꯒꯒꯤ ꯗꯥꯏꯂꯣꯛꯅꯤ ꯍꯟꯗꯛꯀꯤꯁꯤꯅ ꯈꯔ ꯋꯥꯔꯦꯅꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯔꯥꯖꯦꯟꯅ ꯃꯥꯏ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯤꯕꯅꯤ ꯕꯤꯃꯣꯂꯥꯅ ꯅꯣꯛꯄ ꯋꯥꯔꯧꯕꯤꯕꯔꯅꯦ ꯑꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯔꯥꯖꯦꯟꯅ ꯍꯪꯉꯤꯅꯦ ꯃꯣꯏ ꯏꯟꯖꯥꯡꯁꯦ ꯔꯧ ꯑꯃ ꯊꯣꯡꯉꯦ ꯑꯃꯅ ꯏꯔꯣꯜꯂꯤ ꯉꯀ꯭ꯔꯥ ꯑꯃꯒ ꯇꯥꯎꯔꯤ ꯍꯥꯏ ꯍꯥꯕ ꯌꯥꯕꯤꯔꯣꯏꯗ꯭ꯔꯣ ꯔꯥꯖꯦꯟꯅ ꯍꯣꯏꯗ ꯅꯪꯅ ꯆꯥꯅꯤꯡꯕꯇ ꯇꯧꯔꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯗꯤ ꯏꯍꯥꯎꯗ ꯍꯥꯎꯔꯦ ꯅꯍꯥꯟ ꯃꯈꯩ ꯊꯣꯡꯉꯝꯗꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤꯅ ꯍꯩꯔꯝꯈ꯭ꯔ ꯄꯣꯠꯅꯤꯅ ꯑꯩꯗꯤ ꯌꯥꯝꯅ ꯊꯣꯡꯕꯗ ꯌꯥꯝ ꯍꯩꯕꯖꯥꯠꯅꯤ ꯅꯍꯥꯟꯈꯩ ꯇꯧꯗꯕꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤ ꯇꯧꯔꯣꯏ ꯍꯥꯏꯅ ꯇꯧꯗꯕ ꯈꯨꯠꯁꯥꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯤ ꯑꯃꯠꯇ ꯊꯝꯈꯤꯕ ꯍꯥꯏꯗꯤ ꯃꯥꯏ ꯃꯈꯨꯠꯇꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯆꯨꯗꯅ ꯈꯣꯠꯇꯅ ꯂꯩꯕꯗꯨꯅꯤ ꯔꯥꯖꯦꯟꯅ ꯑꯃꯠꯇ ꯅꯠꯇꯦ ꯑꯅꯤ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯆꯠꯍꯟꯖꯈꯤꯕꯅꯤ ꯃꯤꯒ ꯊꯝꯒꯠꯇꯅ ꯃꯤ ꯑꯅꯤꯒ ꯊꯝꯒꯠꯇꯅ ꯕꯤꯃꯣꯂꯥꯅ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯈꯣꯏꯗꯤ ꯑꯙꯤꯀꯥꯔ ꯇꯥꯜꯂꯛꯏ ꯃꯤ ꯊꯝꯕꯗꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤ ꯃꯈꯩ ꯌꯥꯏꯗꯅ ꯑꯩꯗꯤ ꯃꯔꯤ ꯃꯇꯥꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤ ꯊꯝꯕꯗꯤ ꯃꯣꯏ ꯍꯥꯏꯈꯩ ꯌꯥꯏꯁꯤꯅꯤ ꯔꯥꯖꯦꯟ ꯈꯪꯗꯦꯗ ꯃꯤꯑꯣꯏꯕ ꯉꯛꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯄꯦꯟꯕ ꯀꯧꯕ ꯂꯩꯇꯕ ꯃꯁꯤꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯑꯃꯃꯨꯛ ꯄꯥꯝꯂꯛꯇ꯭ꯔꯦꯗꯣ ꯀꯔꯤ ꯍꯥꯏꯕꯒꯦ ꯃꯤꯗꯨꯁꯨ ꯄꯩꯁꯥꯒꯤ ꯑꯙꯤꯀꯥꯔ ꯇꯥꯜꯂꯛꯀꯅꯤꯅꯦ ꯕꯤꯃꯣꯂꯥ ꯀꯌꯥ ꯌꯥꯝꯅꯤ ꯍꯥꯏꯕꯒꯦ ꯄꯤꯕ ꯇꯥꯔꯦꯗꯅ ꯄꯩꯁꯥꯒꯤ ꯃꯣꯏꯅ ꯄꯤꯌꯣꯏꯗꯣ ꯔꯥꯖꯦꯟ ꯍꯣꯏ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯊꯥꯡꯒꯠꯂꯛꯂꯕꯅꯤꯅ ꯈꯟꯅꯕ ꯇꯥꯔꯦ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯌꯥꯅꯕꯒꯤ ꯋꯥꯔꯤꯅꯤ ꯏꯃꯥꯈꯣꯏꯗꯨ ꯆꯥꯛ ꯊꯣꯡꯈꯤꯕꯒꯤ ꯈꯨꯗꯝ ꯎꯕꯔꯥ ꯃꯃꯥꯗꯨ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯄꯗꯣ ꯃꯣꯏꯒꯤ ꯉꯥꯒ ꯊꯣꯡꯉꯛꯄꯗꯨꯗ ꯕꯤꯃꯣꯂꯥꯅ ꯈꯪꯗꯦꯗ ꯄꯨꯛꯂꯧꯕ ꯋꯥꯔꯧꯒꯟꯕꯒ ꯉꯁꯥꯏꯗꯣ ꯃꯥꯏꯔꯦꯟ ꯑꯃ ꯊꯤꯜꯂꯨꯕꯅꯦ ꯏꯃꯥ ꯏꯄꯦꯝꯃ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤ ꯃꯥꯏꯔꯦꯟꯗꯣ ꯂꯪꯉꯛꯄꯗ ꯁꯨꯃꯥꯡꯗ ꯀꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯃꯥꯏꯔꯦꯟ ꯑꯃ ꯄꯤꯔꯨꯕꯗ ꯃꯥꯏꯔꯦꯟꯗꯨ ꯂꯪꯉꯛꯄ ꯃꯃꯥꯅ ꯃꯆꯟꯅꯔ ꯈꯪꯗ꯭ꯔꯦ ꯔꯥꯖꯦꯟ ꯀꯗꯥꯏꯗꯒꯤ ꯂꯧꯔꯅꯤ ꯔꯧꯒ ꯉꯀ꯭ꯔꯥꯒ ꯈꯥꯡꯗꯒꯤ ꯃꯅꯝꯗꯃꯛ ꯆꯠꯍꯟꯈꯤꯕ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯊꯤꯜꯂꯨꯕꯅꯗꯤ ꯉꯔꯥꯡꯒꯤ ꯉꯀ꯭ꯔꯥꯗꯨ ꯄꯤꯔꯨꯆꯣꯗꯅ ꯕꯤꯃꯣꯂꯥ ꯁꯩꯇ꯭ꯌ ꯂꯩꯃꯤꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯈꯣꯏꯗꯧꯁꯦ ꯆꯤꯛꯈ꯭ꯔꯕ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕꯁꯦ
ꯁꯤꯖꯅꯤꯡꯈ꯭ꯔꯦꯗꯀꯣ ꯁꯤꯖꯅꯤꯡꯉꯦꯗꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗ ꯏꯁꯧ ꯂꯥꯡꯁꯜꯂꯤꯕ ꯔꯥꯖꯦꯟ ꯅꯪꯕꯨ ꯐꯥꯒꯤꯒ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯑꯣꯏꯖꯕꯇ ꯈꯜꯂꯤꯉꯩꯗ ꯑꯩꯒꯤꯁꯦ ꯐꯥꯒꯤ ꯍꯥꯏꯕꯗꯨꯅꯤꯅꯦ ꯕꯤꯃꯣꯂꯥ ꯐꯥꯒꯤ ꯃꯇꯧ ꯆꯥꯗꯦ ꯐꯔꯦꯅꯦ ꯑꯩ ꯂꯥꯜꯂꯦ ꯕꯤꯃꯣꯂꯥ ꯑꯩꯁꯨ ꯈꯪꯉꯤ ꯁꯪꯁꯥꯔ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤꯗ ꯌꯦꯡꯒꯗꯕꯅꯤ ꯕꯤꯃꯣꯂꯥ ꯀꯔꯤ ꯍꯥꯏꯕ ꯏꯁꯥꯒꯤꯗ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯌꯥꯎꯗ꯭ꯔꯕꯔꯣ ꯔꯥꯖꯦꯟ ꯑꯩꯁꯦ ꯑꯩꯈꯣꯏꯅꯤꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯍꯛꯆꯥꯡ ꯇꯣꯉꯥꯟꯕꯅꯤ ꯊꯃꯣꯏꯗꯤ ꯑꯃꯠꯇꯅꯤ ꯕꯤꯃꯣꯂꯥ ꯅꯣꯛꯄ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯈꯜꯂꯕꯗꯤ ꯔꯥꯖꯦꯟ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯑꯋꯥꯕ ꯌꯦꯡꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯏꯁꯥ ꯐꯔꯒ ꯂꯣꯏꯔꯦ ꯑꯩ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯃꯤ ꯑꯃ ꯅꯝꯗꯨꯅ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯄꯨꯟꯁꯤꯜꯂꯒ ꯃꯇꯤꯛ ꯆꯥꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯑꯣꯏꯖꯒꯗꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯑꯥꯗꯔꯁꯅꯤ ꯑꯗꯨ ꯃꯥꯏ ꯋꯥꯈꯜꯅꯤ ꯕꯤꯃꯣꯂꯥ ꯇꯦꯛꯅꯤꯀꯦꯜꯗ ꯆꯠꯇꯨꯅ ꯅꯍꯥꯟ ꯃꯈꯩ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯎꯔꯨꯔꯦ ꯁꯥꯍꯤꯇ꯭ꯌꯕꯨ ꯌꯥꯝꯅ ꯋꯥꯡꯂꯝꯂꯤꯕ ꯖꯥꯠꯅꯤ ꯅꯣꯛꯄ ꯔꯥꯖꯦꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯍꯥꯏꯅꯤꯡꯉꯦ ꯕꯤꯃꯣꯂꯥ ꯅꯣꯡꯅ ꯍꯥꯏꯊꯔꯛꯎꯅꯦ ꯑꯩꯒꯤ ꯊꯤꯑꯣꯔꯤ ꯌꯥꯝꯅ ꯆꯪꯈ꯭ꯔꯕ ꯖꯥꯠꯅꯤ ꯌꯦꯡꯉꯨ ꯄ꯭ꯔꯀꯤꯇꯤꯗ ꯎꯆꯦꯛ ꯅꯦꯆꯔꯗ ꯇꯤꯟ ꯀꯥꯡ ꯄꯨꯝꯅꯃꯛ ꯃꯆꯥ ꯄꯣꯛꯏ ꯃꯔꯨꯝ ꯀꯣꯛꯏ ꯄꯤꯛꯂꯤꯉꯩꯗ ꯁꯥꯅ ꯁꯪꯒꯣꯝ ꯄꯤꯊꯛꯏ ꯃꯈꯣꯝ ꯄꯤꯊꯛꯏ ꯎꯆꯦꯛꯅ ꯃꯆꯤꯟꯖꯥꯛ ꯏꯟꯕꯤ ꯆꯠꯄ ꯇꯝꯕꯤ ꯄꯥꯏꯕ ꯇꯝꯕꯤ ꯑꯗꯨꯗꯒꯤꯗꯤ ꯕꯤꯃꯣꯂꯥ ꯑꯗꯨꯗꯒꯤꯗꯤ ꯄꯨꯡꯍꯩ ꯍꯩꯔꯛꯏ ꯅꯠꯇ꯭ꯔꯥ ꯔꯥꯖꯦꯟ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯖꯨꯔꯥ ꯆꯠꯃꯤꯟꯅꯈꯤ ꯄꯥꯏꯃꯤꯟꯅꯈꯤ ꯑꯁꯨꯝ ꯆꯠꯃꯤꯟꯅꯈꯤ ꯑꯁꯨꯝ ꯄꯥꯏꯃꯤꯟꯅꯈꯤ ꯅꯣꯡꯃꯇꯁꯨ ꯍꯜꯂꯛꯇꯦ ꯅꯣꯡꯃꯇꯁꯨ ꯌꯦꯡꯂꯗꯦ ꯃꯄꯤ ꯃꯄꯥꯗꯨ ꯅꯥꯔꯤꯕꯔꯥ ꯌꯦꯛꯂꯤꯕꯔꯥ ꯀꯔꯤ ꯆꯥꯔꯤꯕꯔꯥ ꯀꯔꯤ ꯊꯛꯂꯤꯕꯔꯥ ꯃꯁꯤ ꯄ꯭ꯔꯀꯤꯇꯤꯅꯤ ꯑꯆꯨꯝꯕꯒꯤ ꯃꯃꯤꯅꯤ ꯕꯤꯃꯣꯂꯥ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯀꯤꯇꯤꯗ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯛꯃꯤꯟꯅꯕ ꯔꯥꯖꯦꯟ ꯑꯗꯨꯅꯕꯨ ꯍꯦꯛ ꯈꯟꯖꯥꯟꯅꯔꯒ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯤꯕꯅꯦ ꯃꯥꯏ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤꯟꯅꯕ ꯐꯦꯃꯤꯂꯤ ꯆꯥꯎꯔꯤꯉꯩꯗ ꯍꯣꯅꯤꯃꯨꯟ ꯆꯠꯅꯤꯡꯕꯅꯤ ꯗꯥꯔꯖꯤꯂꯤꯡꯗ ꯅꯨꯃꯤꯠ ꯊꯣꯛꯄ ꯀꯩꯅꯥꯀꯨꯃꯥꯔꯤꯗ ꯅꯨꯃꯤꯠ ꯇꯥꯕ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯍꯥꯏꯗꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯃꯕꯥꯅꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ 5ꯁꯨꯕ ꯁꯔꯨꯛꯇ ꯁꯟꯙ꯭ꯌꯥꯔꯥꯅꯤꯒ ꯔꯥꯙꯥꯒꯒꯤ ꯗꯥꯏꯂꯣꯛ ꯑꯃꯃꯨꯛ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯁꯟꯙ꯭ꯌꯥꯔꯥꯅꯤꯒ ꯔꯥꯙꯥꯒꯁꯦ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯔꯥꯙꯥ ꯃꯍꯥꯛꯄꯨ ꯂꯩꯍꯧꯕ꯭ꯔꯣ ꯃꯍꯥꯛꯄꯨ ꯑꯣꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯔꯥꯙꯥ ꯂꯩꯍꯧꯋꯦ ꯀꯣꯕꯤ ꯊꯥꯍꯧꯔꯤꯌꯦ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯨꯆꯣ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯆꯥꯏꯔꯨꯒꯦꯗꯣ ꯔꯥꯙꯥ ꯆꯥꯏꯕꯤꯔꯨꯆꯣ ꯏꯟꯗꯣꯝꯆꯥꯅꯁꯨ ꯍꯔꯥꯎꯔꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯃꯇꯥꯡ ꯌꯧꯔꯕꯒꯦ ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯆꯦꯡ ꯂꯩꯇꯦ ꯆꯔꯥ ꯍꯦꯟꯕ ꯉꯝꯒꯗꯕ ꯂꯩꯔꯕꯗꯤ ꯂꯥꯛꯎ ꯈꯔ ꯍꯥꯏ ꯄꯨꯡꯗꯣꯟ ꯃꯅꯥ ꯎꯅꯥ ꯃꯁꯤꯡ ꯆꯥꯕ ꯍꯩꯒꯗꯕ ꯂꯩꯔꯕꯗꯤ ꯉꯁꯤꯁꯨ ꯌꯥꯏ ꯈꯔ ꯍꯥꯏ ꯆꯦꯡꯁꯨ ꯅꯪꯒꯤ ꯄꯨꯖꯔꯛꯎ ꯈꯔ ꯍꯥꯏ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯤꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯨꯅꯦ ꯃꯥꯒꯤ ꯃꯤ ꯑꯃ ꯃꯦꯅꯦꯖ ꯇꯧꯕꯗ ꯋꯥꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯔꯥꯙꯥ ꯅꯪꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯅꯕ ꯀꯔꯤꯅꯣ ꯆꯥꯕ ꯈꯔ ꯇꯝꯁꯤꯜꯂꯨꯗꯅ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯍꯣꯏ ꯉꯁꯤꯃꯛ ꯇꯝꯂꯨꯔꯒꯦ ꯔꯥꯙꯥꯅ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯅꯁꯝ ꯅꯅꯥꯗꯣ ꯅꯨꯡꯁꯦꯜ ꯑꯁꯤꯗ ꯂꯩꯔꯦ ꯈꯤꯇꯪ ꯅꯁꯝ ꯅꯅꯥꯒꯗꯣ ꯈꯔ ꯐꯖꯅꯕ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯅꯖꯩꯌꯦ ꯅꯈꯣꯏꯗꯧꯅ ꯀꯦꯕꯗ ꯆꯠꯅꯕ ꯅꯠꯇꯦꯗ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯀꯣꯕꯤ ꯐꯨꯜ ꯇꯥꯍꯧꯔꯕ꯭ꯔꯣ ꯁꯩꯂꯦꯁ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯒꯅꯤ ꯍꯥꯏꯍꯧꯋꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯡꯃꯩꯅꯦ ꯈꯪꯉꯦꯗ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯅꯣꯡꯃꯩ ꯇꯣꯞ ꯃꯔꯛꯇ ꯑꯩꯅ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯈꯨꯇꯨꯝ ꯈꯤꯇꯪ ꯍꯥꯏꯒꯠꯄꯁꯤꯗꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤꯅ ꯋꯥꯆꯣꯏ ꯍꯧꯔꯛꯀꯅꯨ ꯁꯩꯂꯦꯁꯅ ꯀꯔꯤ ꯄꯨꯔꯛꯏ ꯀꯔꯤꯅꯣ ꯑꯃꯠꯇ ꯆꯥꯒꯦꯗꯅ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯀꯔꯤ ꯄꯨꯔꯛꯎꯅꯤ ꯅꯌꯨꯝ ꯃꯌꯥꯗ ꯂꯥꯛꯄꯕꯨ ꯅꯪꯅ ꯄꯤꯖꯒꯗꯕꯅꯤ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯑꯃꯁꯨ ꯆꯥꯃꯤꯟꯅꯔꯣ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯪꯂꯨꯔꯁꯤ ꯏꯃꯥꯗꯨ ꯈꯨꯔꯨꯝꯍꯜꯂꯁꯤ ꯁꯩꯂꯦꯁ ꯆꯪꯕ ꯌꯥꯗꯦ ꯅꯈꯣꯏꯅ ꯂꯥꯡꯕꯒꯤ ꯏꯅꯤꯜꯅ ꯌꯨꯝ ꯇꯦꯛꯀꯅꯤ ꯑꯔꯦꯝꯕꯗ ꯅꯟꯗꯨꯅ ꯇꯣꯛꯆꯅꯤ ꯃꯌꯨꯝꯗꯨꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯕꯒꯤ ꯁꯤꯅꯔꯤꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟꯅꯤ ꯑꯏꯕꯒꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯍꯣꯏꯗ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯈꯤꯠ ꯇꯣꯛꯆꯔꯒꯦ ꯃꯇꯨꯡꯗ ꯁꯤꯗ ꯐꯥꯎꯕ ꯂꯥꯛꯂꯔꯣꯏꯌꯦ ꯔꯥꯙꯥ ꯑꯗꯨꯅ ꯍꯦꯛ ꯐꯩ ꯁꯩꯂꯦꯁ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯌꯦ ꯀꯔꯤꯒꯤ ꯇꯍꯥꯔꯨꯒꯗꯒꯦ ꯂꯥꯏꯕꯛꯅꯕꯨ ꯇꯝꯂꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯕꯨ ꯈꯔ ꯂꯩꯔꯒ ꯍꯧꯗꯨꯅ ꯆꯣꯡꯅꯤꯡꯉꯛꯀꯅꯤ ꯅꯣꯡꯕꯨ ꯌꯨꯕꯅꯦ ꯆꯥꯅꯤꯡꯉꯥꯏꯕꯨ ꯂꯩꯇꯕꯅꯦ ꯏꯃꯥꯒꯤ ꯏꯁꯧꯅ ꯀꯟꯕꯅꯦ
ꯅꯣꯔꯣꯛ ꯍꯥꯏꯕꯗꯣ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯔꯝꯒꯗ꯭ꯔꯥ ꯈꯜꯂꯛꯀꯅꯤ ꯁꯩꯂꯦꯁꯅ ꯁꯟꯗꯥꯔꯥꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇꯕꯨ ꯂꯩꯔꯕꯗꯤ ꯅꯟꯗꯟ ꯀꯥꯅꯟ ꯑꯃꯔꯥꯕꯇꯤꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯨꯝꯅ ꯈꯟꯕ ꯉꯝꯒꯅꯤ ꯀꯨꯕꯦꯔꯒꯤ ꯀꯣꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯅꯣꯡ ꯆꯣꯠꯂꯕꯁꯨ ꯆꯣꯠꯃꯤꯟꯅꯔꯁꯦ ꯁꯥ ꯎꯆꯦꯛꯀꯨꯝꯅ ꯅꯣꯡ ꯐꯥꯗꯣꯛ ꯆꯔꯥ ꯍꯦꯟꯕꯁꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯅꯣꯡꯁꯥ ꯀꯩꯗꯤ ꯅꯨꯃꯤꯠ 4-5ꯅꯤ ꯆꯥꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯈꯣꯏꯃꯨꯛ ꯀꯟꯕ ꯊꯧꯅꯥ ꯐꯕ ꯂꯩꯇꯦ ꯏꯃꯥꯒꯤ ꯏꯁꯧ ꯂꯥꯡꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯈꯨꯝꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯐꯤꯂꯝꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯈꯟꯗꯣꯛꯀꯦ ꯁꯟꯗꯥꯔꯥꯅꯤꯅ ꯈꯨꯝꯃꯤꯅꯤ ꯅꯦꯒꯦꯇꯤꯚ ꯉꯥꯛꯇꯅꯤ ꯔꯥꯙꯥ ꯑꯗꯨꯅꯤ ꯌꯥꯔꯒ ꯈꯪꯒꯅꯤ ꯌꯥꯗ꯭ꯔꯒ ꯀꯣꯛ ꯍꯜꯂꯛꯂꯒ ꯂꯣꯏꯔꯦ ꯂꯝꯕꯤ ꯈꯪꯕꯤꯔꯣ ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯀꯔꯤ ꯕꯦꯔꯥ ꯂꯩꯔꯤꯕꯒꯦ ꯍꯧꯖꯤꯛꯀꯥꯟ ꯆꯍꯤꯁꯤꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯅꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯅꯤ ꯑꯏꯕꯅ ꯔꯥꯙꯥꯒꯤ ꯗꯥꯏꯂꯣꯛꯇ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯁꯩꯂꯦꯁꯅ ꯑꯩꯅ ꯆꯥꯟꯅꯅꯃꯛꯅ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯐꯥꯒꯤ ꯇꯥꯍꯜꯂꯦ ꯑꯩꯗꯤ ꯁꯩꯂꯦꯁꯁꯤ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝꯁꯦ ꯔꯥꯙꯥꯅ ꯁꯟꯗꯥꯔꯥꯅꯤ ꯑꯋꯣꯏꯕ ꯉꯥꯡꯅꯍꯧꯔꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯦꯡ ꯇꯧꯔꯅꯨ ꯑꯩ ꯀꯦꯀꯨ ꯂꯣꯜꯂꯨꯈꯤꯒꯦꯀꯣ ꯁꯟꯗꯥꯔꯥꯅꯤ ꯇꯁꯦꯡꯕꯅꯤ ꯔꯥꯙꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯋꯣꯏꯕ ꯉꯥꯡꯅꯁꯤ ꯁꯩꯂꯦꯁꯅ ꯁꯟꯗꯥꯔꯥꯅꯤ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯖꯒꯠꯁꯤꯗ ꯑꯩꯅ ꯅꯨꯄꯤ ꯑꯅꯤꯈꯛꯇꯪ ꯈꯪꯉꯦ ꯑꯃꯅ ꯏꯃꯥ ꯑꯃꯅ ꯅꯍꯥꯛꯅꯤ ꯏꯃꯥꯗꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯩ ꯅꯍꯥꯛꯇꯤ ꯑꯩꯅ ꯙ꯭ꯌꯥꯟ ꯇꯧꯖꯩ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏ ꯄꯨꯖꯥ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯒ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯝꯕꯁꯦ ꯇꯛꯁꯤ ꯁꯣꯜꯂꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯨꯛ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯆꯠꯍꯟꯈꯤꯒꯗ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯔꯥ ꯁꯟꯗꯥꯔꯥꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯔꯕ ꯁꯩꯂꯦꯁ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯑꯁꯦ ꯃꯪꯂꯥꯛꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯤꯔꯥꯡꯗ ꯊꯨꯔꯕ ꯀꯨꯔꯥꯛꯀꯨꯝꯂꯦ ꯀꯨꯔꯥꯛꯅ ꯃꯤꯔꯥꯡ ꯀꯩꯅꯣ ꯇꯧ ꯃꯇꯤꯟꯗꯒꯤ ꯃꯤꯔꯥꯡ ꯁꯥꯕꯗꯣ ꯁꯟꯗꯥꯔꯥꯅꯤ ꯆꯥꯅꯊꯣꯏꯕ ꯑꯩꯅ ꯍꯧꯗꯣꯛꯂꯤꯕꯁꯦ ꯍꯧꯒꯠꯂꯣ ꯌꯥꯗꯕ ꯑꯩꯅ ꯌꯥꯔꯤ ꯌꯥꯒꯗꯕ ꯑꯩꯅ ꯌꯥꯔꯤ ꯌꯦꯡꯁꯤ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯆꯠꯃꯤꯟꯅꯁꯤ ꯌꯦꯠꯀ ꯑꯣꯏꯒ ꯌꯦꯡꯃꯤꯟꯅꯁꯤ ꯃꯍꯧꯁꯥꯒꯤ ꯅꯨꯡꯁꯤꯕ ꯈꯨꯠꯁꯦꯝꯒꯤ ꯑꯉꯛꯄ ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯀꯥꯟꯗ ꯏꯀꯣꯛꯁꯦ ꯅꯇꯝꯕꯥꯛꯇ ꯈꯥꯡꯖꯒꯦ ꯑꯗꯨꯝ ꯐꯝꯗꯨꯅ ꯉꯁꯤꯒꯨꯝ ꯃꯤ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯒꯦꯅꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯍꯥꯏꯅ ꯁꯟꯗꯥꯔꯥꯅꯤꯅ ꯍꯥꯏ ꯁꯩꯂꯦꯁ ꯑꯗꯨ ꯈꯛꯇꯅ ꯌꯥꯗꯦ ꯍꯤꯡꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯆꯪꯉꯦ ꯁꯟꯗꯥꯔꯥꯅꯤ ꯀꯔꯤꯃꯇ ꯌꯥꯎꯗ꯭ꯔꯕꯁꯨ ꯕꯤꯈꯥꯔꯤꯒꯨꯝ ꯀꯣꯛꯂꯕꯁꯨ ꯑꯩ ꯄꯦꯟꯖꯔꯒꯦ ꯁꯩꯂꯦꯁ ꯑꯗꯨꯗꯤ ꯁꯥꯍꯤꯇ꯭ꯌ ꯎꯄꯟꯌꯥꯁ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥꯗ ꯐꯖꯕꯒꯤ ꯋꯥꯅꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯣꯏ ꯈꯟꯕꯅꯤ ꯅꯁꯥꯗ ꯊꯣꯛꯂꯕꯗꯤ ꯇꯣꯛꯂꯁꯦ ꯑꯩꯅꯁꯨ ꯌꯦꯡꯕ ꯉꯝꯂꯔꯣꯏ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯀꯪꯂꯣꯏ ꯍꯥꯏꯗꯤ ꯃꯃꯥꯅꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯃꯒꯨꯡꯕꯨꯗꯤ ꯍꯦꯟꯕ ꯑꯃ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯣ ꯅꯪꯁꯨ ꯇꯧꯍꯩꯗꯕ ꯁꯥꯞ ꯇꯧꯒꯅꯤ ꯁꯟꯗꯥꯔꯥꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯒꯦ ꯅꯪꯅ ꯌꯨꯝ ꯁꯨꯄꯥꯟ ꯄꯥꯜꯂꯔꯣꯏꯗꯕꯔꯥ ꯁꯩꯂꯦꯁꯅ ꯐꯤꯕꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯄꯥꯜꯂꯔꯣꯏ ꯁꯟꯗꯥꯔꯥꯅꯤ ꯅꯪꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯩꯈꯣꯏꯅꯤ ꯊꯥꯞꯇꯣꯛꯅꯁꯤ ꯑꯩꯕꯨ ꯀꯥꯎꯅꯕ ꯍꯣꯠꯅꯧ ꯁꯟꯗꯥꯔꯥꯅꯤ ꯀꯞꯄ ꯍꯧꯔꯛꯄ ꯅꯪꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯃꯗ ꯆꯠꯈꯤꯕ ꯅꯪꯅ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯊꯣꯛꯄꯒꯨꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯈꯣꯏꯁꯦ ꯋꯥꯃꯤꯟꯅꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪ ꯑꯃꯗꯤ ꯅꯨꯡꯉꯥꯏꯌꯨ ꯁꯟꯗꯥꯔꯥꯅꯤ ꯀꯞꯄ ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯁꯨ ꯉꯝꯂꯣꯏ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯑꯩꯗꯤ ꯗ꯭ꯔꯃꯥꯇꯥꯏꯁ ꯇꯧꯕꯅꯤꯅ ꯁꯩꯂꯦꯁꯅ ꯁꯦ ꯀꯞꯀꯅꯨ ꯑꯁꯨꯝꯅ ꯁꯟꯗꯥꯔꯥꯅꯤꯅ ꯀꯔꯤꯅꯣ ꯕꯦꯡꯛꯇ ꯂꯣꯟ ꯌꯥꯝꯅ ꯄꯤ ꯍꯥꯏꯕꯗꯨ ꯅꯪ ꯊꯤꯖꯤꯜꯂꯨꯗꯅ ꯁꯩꯂꯦꯁ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯔꯕ ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯍꯥꯟꯕꯗ ꯈꯔ ꯍꯧꯒꯠꯄ ꯍꯥꯏꯕꯗꯤ ꯌꯦꯟ ꯂꯣꯏꯕꯒꯤ ꯂꯣꯟ ꯂꯧꯒꯦ ꯈꯜꯂꯤ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯂꯣꯟ ꯂꯧꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯌꯦꯟꯁꯪ ꯑꯁꯥꯡꯕ ꯑꯃ ꯁꯥꯕ ꯇꯥꯏ ꯌꯦꯟ ꯃꯆꯥ ꯈꯔ ꯊꯝꯕ ꯇꯥꯏ ꯃꯁꯤ ꯄꯩꯁꯥꯅꯤ ꯁꯟꯗꯥꯔꯥꯅꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯤ ꯀꯌꯥꯝ ꯆꯪꯒꯅꯤ ꯈꯪꯗꯦꯅꯦ ꯑꯣꯏꯔꯔꯣꯏꯗꯧꯔꯕꯅꯤꯅ ꯅꯣꯡꯃꯇ ꯄꯥꯔꯨꯗꯦ ꯀꯥꯟꯅꯕꯗꯤ ꯀꯥꯟꯅꯒꯗꯔꯥ ꯀꯔꯤꯒꯤ ꯀꯥꯟꯅꯗꯅꯤ ꯃꯔꯝ ꯆꯥꯏ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯄꯤꯔꯤꯕꯅꯤ ꯁꯟꯗꯥꯔꯥꯅꯤ ꯑꯗꯨꯒꯤ ꯑꯣꯏꯅꯅꯕ ꯇꯧꯔꯁꯤ ꯑꯣꯏꯅꯅꯕ ꯈꯖꯤꯛꯇꯪ ꯅꯣꯛꯄ ꯁꯟꯗꯥꯔꯥꯅꯤ ꯅꯈꯣꯏꯒꯤ ꯋꯥꯁꯤꯡꯗꯣ ꯌꯥꯜꯂꯒ ꯌꯦꯟꯁꯪꯒꯤ ꯑꯌꯥꯝꯕ ꯃꯆꯥꯛ ꯂꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯨꯞꯅꯅꯕꯗꯣ ꯑꯩꯈꯣꯏ ꯁꯪꯒꯣꯏ ꯁꯤꯈꯤꯕꯒꯤ ꯇꯤꯟ ꯌꯥꯝꯅ ꯂꯩ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯔꯒ ꯂꯣꯏꯅ ꯄꯨꯔꯛꯂꯒꯦ ꯁꯩꯂꯦꯁ ꯅꯪꯅ ꯇꯤꯟ ꯄꯨꯔꯛꯄ ꯅꯣꯛꯄ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯅꯤ ꯁꯟꯗꯥꯔꯥꯅꯤ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯗꯕ ꯌꯥꯗꯦ ꯁꯩꯂꯦꯁ ꯑꯗꯨꯗꯒꯤ ꯁꯥꯕ ꯈꯣꯠꯄ ꯌꯦꯟ ꯂꯩꯕꯒꯤ ꯈꯔꯁꯅ ꯀꯝꯗꯧꯕ ꯁꯟꯗꯥꯔꯥꯅꯤ ꯁꯦ ꯈꯨꯗꯣꯞꯁꯤ ꯊꯨꯒꯥꯏꯔꯁꯦ ꯂꯨꯄꯥ 100-150ꯗꯤ ꯐꯪꯒꯅꯤ ꯃꯇꯝ ꯁꯅꯥ ꯍꯣꯡꯉꯤꯉꯩ ꯃꯇꯝꯅꯤ ꯁꯩꯂꯦꯁ
ꯃꯁꯤꯕꯨ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯊꯝꯂꯝꯕ ꯈꯨꯗꯣꯞꯇꯨ ꯅꯠꯇꯔꯣ ꯁꯟꯗꯥꯔꯥꯅꯤ ꯅꯪ ꯆꯤꯡꯅꯔꯕ꯭ꯔꯣ ꯆꯍꯤ ꯀꯌꯥ ꯄꯥꯕꯨꯡꯅ ꯈꯨꯗꯣꯞꯁꯤ ꯁꯤꯔꯝꯃꯤ ꯈꯨꯗꯣꯞꯁꯤ ꯊꯅꯝꯃꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯃꯉꯥꯏ ꯀꯌꯥꯝ ꯀꯨꯏꯅ ꯈꯨꯗꯣꯞꯁꯤ ꯁꯤꯗꯨꯅ ꯂꯩꯈꯤꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯆꯠꯈꯤꯕꯔꯥ ꯈꯨꯗꯣꯞꯅ ꯆꯠꯈꯤꯕꯔꯥ ꯑꯃꯗꯤ ꯃꯔꯩꯔꯦ ꯈꯨꯗꯣꯞꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩ ꯊꯨꯡꯅꯕ ꯊꯣꯛꯂꯕ ꯄꯥꯕꯨꯡꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯅꯤꯡꯁꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯝꯕ ꯀꯥꯟꯗ ꯇꯧꯕꯁꯨ ꯌꯥꯏꯗꯅ ꯁꯩꯂꯦꯁ ꯄꯨꯟꯁꯤ ꯑꯁꯦ ꯑꯋꯥꯕꯇ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇꯕꯨ ꯀꯞꯅꯤꯡꯈꯤꯗꯦ ꯉꯁꯤꯗꯤ ꯊꯅꯨꯡꯗ ꯃꯈꯣꯜ ꯊꯣꯛꯇꯅ ꯀꯞꯂꯛꯂꯦ ꯑꯃꯔꯣꯝꯗ ꯆꯍꯤ ꯀꯨꯝꯑꯣꯟ ꯈꯨꯗꯤꯡꯒꯤ ꯅꯥꯍꯨꯟ ꯊꯥꯒꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯍꯧꯖ ꯍꯧꯖ ꯀꯥꯏꯗ ꯌꯩꯔꯕꯁꯨ ꯑꯩꯒꯤ ꯑꯁꯥꯒꯤ ꯎꯄꯥꯜ ꯃꯌꯣꯟ ꯆꯣꯡꯂꯛꯈꯤꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯁꯟꯗꯥꯔꯥꯅꯤ ꯅꯍꯥꯛꯀꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯨꯛꯍꯥꯏ ꯍꯥꯏꯒꯅꯨ ꯑꯋꯥꯕꯅꯤ ꯅꯧꯔꯕ ꯌꯦꯅꯤꯡꯁꯤꯅ ꯅꯣꯡꯃꯇ ꯑꯁꯪꯕꯅ ꯃꯅꯥ ꯑꯣꯏꯔꯛꯄ ꯑꯗꯨꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯥꯔꯦꯛꯃꯤꯟꯅꯕ ꯃꯁꯤꯃꯗꯤ ꯁꯥꯖꯟꯕ ꯉꯝꯗꯦ ꯁꯟꯙ꯭ꯌꯥ ꯁꯥꯖꯟꯕ ꯉꯝꯗꯦ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯅꯪꯕꯨ ꯅꯨꯄꯥꯅꯤ ꯄꯨꯟꯁꯤ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯤꯡꯕꯨ ꯅꯤꯡꯂꯕꯗꯤ ꯃꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯁꯩꯂꯦꯁꯅ ꯁꯟꯙ꯭ꯌꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯐꯝꯗꯗꯤ ꯆꯨꯝꯂꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯖꯒꯠ ꯑꯁꯦ ꯏꯃꯝ ꯃꯝꯃꯤ ꯏꯍꯥꯡ ꯍꯥꯡꯏ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯈꯪꯕ ꯇꯥꯔꯕꯁꯨ ꯑꯁꯤꯅꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯏꯆꯦꯜꯗ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯤ ꯅꯈꯣꯏ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯤꯡꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯊꯨ ꯊꯦꯡꯊꯨꯔꯨꯏ ꯑꯁꯥꯒꯤ ꯍꯤꯗꯦꯟ ꯑꯃꯗꯒꯤ ꯑꯁꯥꯒꯤ ꯍꯤꯗꯦꯟ ꯑꯃꯗ ꯏꯆꯦꯜꯁꯤꯅ ꯀꯗꯥꯏꯗ ꯇꯝꯂꯤꯕ ꯑꯩ ꯈꯪꯗꯦ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯁꯃꯨꯗ꯭ꯔ ꯑꯃꯗ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯖꯒꯠꯁꯤꯗ ꯐꯖꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯎꯗ꯭ꯔꯕꯔꯣ ꯁꯩꯂꯦꯁꯅ ꯎꯏ ꯅꯍꯥꯛꯇꯤ ꯐꯖꯩ ꯑꯗꯨꯕꯨ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗꯒꯤ ꯀꯥꯔꯛꯄ ꯎꯐꯨꯜꯅ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯤ ꯃꯁꯦꯜ ꯃꯔꯥꯡꯏ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯀꯞꯂꯛꯄ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯅꯝꯕꯣꯜꯁꯤꯁꯨ ꯊꯥꯅꯤꯡꯂꯛꯂꯦ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯀꯞꯄ ꯑꯩꯗꯤ ꯎꯐꯨꯜꯅ ꯀꯨꯞꯈ꯭ꯔꯕꯁꯨ ꯂꯥꯟꯐꯝꯗ ꯎꯐꯨꯜ ꯍꯥꯏꯗꯣꯛꯇꯨꯅ ꯑꯩꯕꯨ ꯊꯤꯔꯛꯇ꯭ꯔꯒꯕꯁꯨ ꯑꯩ ꯋꯥꯔꯧꯖꯔꯔꯣꯏ ꯑꯗꯨꯕꯨ ꯅꯝꯕꯣ ꯑꯗꯨꯗꯤ ꯊꯥꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯀꯞꯄ ꯁꯩꯂꯦꯁ ꯇꯣꯛꯑꯣ ꯀꯞꯀꯅꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯗꯨꯛ ꯆꯝꯕ ꯆꯥꯝꯃꯔꯛ ꯈꯨꯝꯈ꯭ꯔꯕ ꯋꯥꯍꯪꯗꯣ ꯐꯔꯦ ꯊꯧꯅꯥ ꯐꯅ ꯂꯥꯟ ꯁꯣꯛꯅꯈꯤꯒꯅꯤ ꯍꯜꯂꯔꯣꯏ ꯆꯠꯀꯅꯤ ꯑꯁꯨꯛꯄ ꯎꯃꯪꯁꯤꯗ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯅꯨꯡꯒꯥꯏꯔꯛꯁꯤꯗ ꯈꯨꯗꯤ ꯊꯤꯁꯅꯨ ꯀꯌꯥꯔꯛ ꯍꯟꯅ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯒꯅꯤ ꯂꯩꯍꯥꯎ ꯆꯦꯜꯂꯕ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯂꯕ ꯑꯆꯧꯕ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯂꯩꯇꯦ ꯃꯥꯟꯅꯕ ꯂꯝꯗꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯕꯥꯅꯤꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯒ ꯑꯁꯥꯒꯤ ꯃꯪꯂꯥꯟ ꯑꯃꯒ ꯑꯅꯤꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯦ ꯑꯩꯈꯣꯏ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯇꯔꯨꯛꯁꯨꯕ ꯁꯔꯨꯛꯁꯤꯗ ꯁꯟꯙ꯭ꯌꯥꯔꯥꯅꯤꯒ ꯃꯃꯥꯒ ꯑꯃꯨꯛ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯏꯃꯥ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯕꯔꯥ ꯃꯃꯥꯅ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯦ ꯁꯟꯙ꯭ꯌꯥꯔꯥꯅꯤꯅ ꯆꯥꯗ꯭ꯔꯕꯗꯤ ꯁꯨꯝ ꯁꯣꯟꯊꯔꯛꯂꯒꯅꯤ ꯆꯧꯕꯣꯟꯁꯦ ꯊꯨꯝꯂ ꯆꯤꯅꯤꯔ ꯈꯔ ꯍꯥꯞꯂꯛꯀꯦ ꯆꯧꯕꯣꯟ ꯍꯥꯏꯗꯤ ꯆꯥꯛꯀꯤ ꯃꯍꯤꯗꯨꯕꯨꯅꯤꯀꯣ ꯊꯥꯏꯅ ꯀꯩꯅꯣꯁꯦ ꯆꯧꯕꯣꯟꯁꯤꯅ ꯑꯗꯨ ꯌꯥꯝꯁꯨ ꯍꯥꯎꯏ ꯆꯥꯛꯀꯤ ꯁꯧꯔꯛꯄꯒꯤ ꯃꯍꯤꯗꯣ ꯑꯗꯨꯗ ꯐꯪꯕꯗꯣ ꯑꯗꯣ ꯑꯉꯥꯡ ꯑꯃ ꯐꯥꯎꯕ ꯂꯥꯏꯔꯔꯀꯥꯟꯗ ꯈꯝꯕ ꯍꯣꯏꯀꯥꯁꯦ ꯑꯗꯨꯅ ꯌꯣꯛꯂꯛꯏꯕꯅꯤ ꯃꯗꯨꯒꯤ ꯆꯧꯕꯣꯟꯁꯦ ꯚꯤꯇꯥꯃꯤꯟꯒꯁꯨ ꯌꯥꯝ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯆꯧꯕꯣꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯅ ꯈꯪꯉꯝꯃꯔꯣꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯆꯧꯕꯣꯟꯁꯦ ꯆꯥꯛꯀꯤ ꯃꯍꯤꯗꯣ ꯑꯗꯨ ꯆꯧꯕꯣꯟ ꯀꯧꯏ ꯊꯨꯝꯂ ꯆꯤꯅꯤꯔ ꯈꯔ ꯍꯥꯞꯂꯛꯀꯦ ꯃꯃꯥꯅ ꯏꯕꯦꯝꯃ ꯊꯛꯂꯔꯣꯏ ꯍꯌꯦꯡ ꯃꯔꯥꯏꯅ ꯐꯖꯅꯤ ꯏꯆꯥꯁꯤꯗꯤ ꯈꯔ ꯁꯥꯒꯠꯄꯕꯨ ꯑꯩꯗꯤ ꯃꯃꯥꯁꯤ ꯐꯤꯒꯔ ꯈꯔ ꯇꯧꯕ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯂꯤꯛꯂꯤꯒꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛꯀ ꯁꯤꯜꯂꯛꯀꯦ ꯈꯣꯡꯁꯦ ꯑꯁꯨꯝ ꯏꯪꯉꯤ ꯂꯤꯛꯂꯤꯒꯤ ꯏꯁꯤꯡꯁꯦ ꯂꯤꯛꯂꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯤꯅ ꯋꯥꯇꯔ ꯕꯦꯒ ꯑꯃ ꯐꯥꯎꯕ ꯋꯥꯇꯔ ꯕꯦꯒ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯣꯛꯑꯕꯅꯤ ꯑꯗꯨ ꯋꯥꯇꯔ ꯕꯦꯒꯁꯦ ꯂꯩꯕ ꯉꯝꯗꯕ ꯄꯥꯛ ꯑꯗꯣ ꯃꯗꯨꯗ ꯀꯩꯗꯧꯒꯦꯕꯨ ꯂꯤꯛꯂꯤꯁꯦ ꯏꯁꯤꯡ ꯑꯁꯧꯕꯁꯦ ꯂꯤꯛꯂꯤꯁꯤꯗ ꯍꯥꯞꯄꯒ ꯃꯈꯨꯝꯁꯦ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯀꯥꯟꯗ ꯐꯤꯅ ꯌꯣꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯈꯣꯡ ꯏꯟꯈꯠꯄꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄ ꯑꯗꯨꯅꯤ ꯃꯥꯅ ꯂꯤꯛꯂꯤꯒꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯁꯤꯜꯂꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯃꯥꯅ ꯏꯕꯦꯝꯃ ꯂꯥꯏꯕꯛꯀꯤ ꯐꯤꯁꯦ ꯍꯥꯟꯅ ꯁꯤꯜꯂꯛꯈꯣ ꯂꯥꯏꯕꯛꯇ ꯐꯤꯚꯔ ꯇꯧꯔꯒꯗꯤ ꯐꯤ ꯑꯌꯤꯡꯕꯗꯣ ꯂꯥꯏꯕꯛ ꯁꯥꯒꯠꯄꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨꯗꯤ ꯐꯥꯔꯁꯦꯠꯅꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯛꯎ ꯆꯥ ꯂꯣꯜꯂꯛꯎꯔꯥ ꯂꯣꯜꯂꯨꯔꯅꯨ ꯄꯣꯊꯥꯖꯔꯨꯔꯣ ꯃꯃꯥ ꯃꯆꯥꯁꯦ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯔꯦ ꯏꯃꯥ ꯃꯃꯥꯅ ꯆꯧꯕꯣꯟꯗꯨ ꯑꯣꯏꯅ ꯈꯔ ꯊꯛꯂꯒꯦ
ฉันดารานี่เช่จีนีคาราฮับละบันนี่ตัวบนดูดิจีนีฮับจัลละกะมานะทักปะกิโมงดะถ้าทางโปรฉันดารานี่อิมานะปามบะmai bara doctor ama hayu ngasi mari mangani chure phibam phachil tare aidi mama sinna ba matam sida magi keno sina magi machan pa ko ga su machan pi sigal laiminna banina machan pi sina pakhalak paduni mama si phatanung da thu odiena aduna mi mai mangai chura banina mai ba matam da mai ba na layang na ba matam ni doctor su thu aduga doctor sim khara ma da diam kinaba aidi moi hidak chauradi chi kaina ga akoi matam da ba da doctor gi hidak mai ba gi hidak se yang different laina mioi ba gi kok sida thajan ba adum matam da doctor ka layeng se hana mai ba yeng ko lai ong na bra ka do ge kaina sina sing ba mayam ma moi lai ka koramba marai na phajani ra lai da kan na koramu sandara ni lai su koram si imana pamba mai ba du yeng sin natraga tamo kaura aidi mayam si kaura hariba mama na kauru khinu adubo aigi phibam phatrabadi ma kauraga nangu sinarangani aidi ai siraga dim abung sida machan si sinaram ni hariba sandarani ima nangonda di kali no chawda ba laman khunda ba haina tapi badai mama na imana haiba se nang bha tra dharma le sawbagi wafam na te makoina aikoi da makari su tongning de ngasi kaururabadi migi mamangda phajade haiduna doctor kauni hidak lairuni punamak se makoi gi apamba na te makoi su pamba matang lakhigani bema sanarani adubu mama nang chingna labra kari su tawroida aigi da mak nang su leiridana tangai phajarabadi makoi da haiba ta bani haipam su thoi mama na judgment tawrakpa sandarani ima kappa aidi mama du ubada ma emotion yang wange mama na kapkanu kari kabli bano ima sikhiroi ne nangi na mafam khangdana nangi nuaiba udana ima na nangu thadoktuna chatloye ngai khose ibema ngasidi wa ama hange sandarani karino ima mama na sengna khumuko nangi haina singnaba ka leibara ima na haibadu kawrabra masak khangninglak lei ibema nabung se khangledana nabung dagi tadaba magi koktu da changraba kari tawre tumina leirabadi hayu kanano haiba magi khangna chanaba leiragadi mana gyan taringe se machanu pi se sinaram gi haibagi wari duni sanarani na ai kanamata leite ima bu khangning bana loire madu khanglabadi siraba su pelagani hayu bema magi mile di hayu sandarani na doctor ni ima sandarani wakal shaileski ningsang lakpa ai laire ai thabak thiri doctor yamna phai kari lamdagi no singjamai dagi kayum no maibam mama da mana maibam longna baya yekti nate mabuk mapaudi karam tawi ai yekti matam du natnarami se akhoi yamna akhoi kari haini ahalaman singchine asukki matik scientific oina wangna leiramkhre aduna yek salai tinabada akhoi mari tinabada akhoi longna leinaba yade yumna manaba longna de karigi noida macha soinai re eba mari se same blood group kano si oiragadi aduna masigi wahan thokse akhoi singna adum thambiramabani aduna yek salai kuthi yengna baina yengnari se yek oiragadi macha masuda kitang soinai ba poi hadana madu yade na ahalaman singna yamna prohibit tawnaramabani adubu ngasi sansar se sum olakpa chakhalakpa haigadra development si lakpadagidi yumna manaba ka se sonba matanda onthokpaga yara male aduga yekto moi yektu nataba amaga lawba sumai tawba yamna adu manungda semiba blood tudi yadabanina madu yaba phatte aigi motadi masi yamna chumaba wafamni haina ai thamjage aina mabu khanglabadi doctor oina nate mabung mapau phabagi mana mama do leiraroi aduna ma doctor am do honge harga di pelani haibagi kanoni
ꯃꯃꯥꯅ ꯌꯥꯝꯅ ꯐꯩ ꯄꯨꯄꯥꯡꯗꯤ ꯁꯨꯔꯤꯗꯅ ꯄꯨꯄꯥꯡ ꯁꯨꯕ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯔꯒꯗꯤ ꯌꯥꯝꯅ ꯔꯤꯆ ꯑꯣꯏꯕ ꯃꯃꯥ ꯃꯄꯥꯒ ꯂꯩꯇꯕꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯗꯥꯎꯟ ꯑꯣꯏꯕ ꯃꯥꯒꯤ ꯃꯌꯨꯝ ꯄꯥꯟꯕꯗꯁꯨ ꯌꯥꯝ ꯋꯥꯕ ꯑꯗꯨꯅꯦꯅ ꯌꯥꯅꯗꯕꯅꯤ ꯁꯟꯗꯥꯔꯥꯅꯤ ꯁꯨꯔꯤ ꯃꯈꯣꯏꯒꯤ ꯑꯍꯟꯗꯣ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯔꯤ ꯃꯥꯒꯤ ꯏꯃꯥꯖꯤꯅꯦꯁꯟꯗ ꯃꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯅꯔꯤ ꯁꯟꯗꯥꯔꯥꯅꯤ ꯌꯨꯝ ꯁꯥꯅꯕꯒꯤ ꯄꯩꯁꯥ ꯇꯨꯡꯁꯤꯟꯈꯤꯁꯤ ꯍꯥꯏ ꯑꯩꯅ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯃꯃꯥꯅ ꯈꯖꯤꯛꯇꯪ ꯅꯣꯛꯄ ꯑꯩꯗꯤ ꯃꯥ ꯍꯔꯥꯎꯔꯛꯏꯕ ꯀꯔꯤ ꯈꯨꯝꯃꯤ ꯁꯟꯗꯥꯔꯥꯅꯤꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏ ꯅꯣꯛꯄ ꯃꯃꯥꯅ ꯅꯣꯛꯄ ꯑꯗꯨꯃꯛ ꯈꯨꯝꯕꯔꯥ ꯃꯕꯨꯛ ꯐꯩꯗꯅ ꯁꯣꯏꯍꯟꯒꯅꯨ ꯅꯕꯨꯡꯗꯒꯤ ꯇꯥꯗ꯭ꯔꯦꯗꯅ ꯏꯃꯥ ꯄꯦꯜꯂꯦ ꯍꯨꯝꯁꯤꯗ ꯂꯩꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦꯗ ꯈꯪꯗꯦꯗ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯑꯩꯗꯤ ꯃꯥꯅ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯁꯦꯅ ꯍꯥꯏꯕꯗꯨꯒꯤ ꯑꯟꯁꯥꯔꯗꯨꯅꯤ ꯁꯟꯗꯥꯔꯥꯅꯤ ꯏꯃꯥ ꯄꯣꯊꯥꯔꯣ ꯂꯥꯏꯕꯛꯅ ꯇꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯃꯥꯅ ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ ꯏꯃꯥ ꯅꯥꯕ ꯐꯔꯅꯤ ꯑꯩ ꯃꯃꯥꯗꯨꯒꯤ ꯑꯁꯥꯒꯤ ꯃꯌꯣꯜ ꯑꯃ ꯆꯣꯡꯉꯛꯄꯗꯣ 8th ꯁꯔꯨꯛ ꯇꯔꯦꯠꯁꯨꯕ ꯁꯔꯨꯛꯁꯤꯐꯥꯎ ꯄꯥꯖꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯕꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯁꯦ ꯑꯩꯅ ꯂꯣꯏꯗꯤ ꯂꯣꯏꯁꯟꯅꯤꯡꯉꯕꯅꯤ ꯉꯁꯤꯁꯦ ꯑꯗꯨꯒ 10th ꯆꯦꯞꯇꯔ ꯐꯥꯎꯕꯗꯤ 7th ꯆꯦꯞꯇꯔ ꯐꯥꯎꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯄꯥꯖꯒꯗꯣꯏꯁꯦ 8th ꯁꯔꯨꯛꯁꯤꯐꯥꯎꯗꯪ ꯑꯝꯇꯪ ꯆꯪꯁꯤꯟꯖꯒꯦ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯀꯅꯥꯃꯠꯇ ꯂꯩꯇꯦꯀꯣ ꯃꯥ ꯁꯩꯂꯦꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏꯅꯤ ꯁꯩꯂꯦꯁ ꯂꯩꯇꯦꯌꯦ ꯏꯅꯥꯎꯅ ꯀꯣꯂꯦꯖ ꯀꯥꯈ꯭ꯔꯦ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ ꯁꯟꯙꯥꯔꯥꯅꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯑꯩꯕꯨꯁꯨ ꯉꯥꯡꯉꯤ ꯍꯥꯏ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯜꯁꯨ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏ ꯃꯥꯜꯂꯦ ꯑꯩ ꯃꯃꯥꯗꯨꯅꯗꯤ ꯃꯃꯥ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯈꯤꯇꯪ ꯑꯆꯥꯎꯔꯝ ꯇꯧꯕꯗꯨꯗ ꯁꯩꯂꯦꯁ ꯑꯍꯟꯅ ꯉꯥꯡꯕꯕꯨ ꯁꯥꯎꯔꯨꯅꯨꯗ ꯁꯟꯙꯥꯔꯥꯅꯤ ꯁꯥꯎꯕꯕꯨꯗꯤ ꯁꯥꯎꯗꯦꯗ ꯌꯦꯡꯉꯨ ꯊꯕꯛꯇꯤ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯜꯂꯕꯅꯤ ꯁꯩꯂꯦꯁꯅ ꯑꯩꯗꯤ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯍꯧꯗꯦ ꯌꯦꯟꯕꯨ ꯀꯩꯗꯧꯉꯩ ꯊꯝꯕ ꯍꯧꯒꯗꯧꯔꯤꯕꯅꯣ ꯌꯦꯟꯒꯣꯟ ꯁꯥꯈ꯭ꯔꯦ ꯁꯩꯂꯦꯁ ꯌꯨꯝ ꯁꯥꯕ ꯍꯧꯒꯠꯂꯦꯗꯅ ꯃꯁꯤ ꯂꯣꯏꯔꯛꯄꯗ ꯌꯦꯟ ꯃꯆꯥ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄꯒ ꯆꯞ ꯆꯥꯟꯅꯔꯅꯤ ꯑꯩꯗꯤ ꯃꯄꯥꯟꯗꯩ ꯂꯥꯛꯇꯣꯔꯤꯕꯅꯤ ꯌꯦꯟꯅꯥꯎ ꯃꯆꯥꯁꯤꯡꯗꯣ ꯁꯟꯙꯥꯔꯥꯅꯤ ꯌꯦꯟ ꯃꯈꯜ ꯌꯥꯝꯃꯤ ꯍꯥꯏꯕꯗꯥꯏ ꯀꯔꯤ ꯌꯦꯟꯅꯣ ꯂꯣꯏꯒꯗꯧꯔꯤꯕꯕꯣ ꯑꯍꯥꯟꯕꯗ ꯋꯥꯏꯠ ꯂꯦꯘꯥꯟ 100 ꯑꯥꯔꯕꯔ ꯑꯦꯀꯔ 50 ꯕ꯭ꯔꯣꯂꯦꯠ 100 ꯂꯣꯏꯗꯨꯅ ꯌꯦꯡꯉꯒꯦ ꯑꯍꯥꯟꯕ ꯂꯣꯏꯗꯣꯔꯦ ꯁꯟꯙꯥꯔꯥꯅꯤ ꯑꯩꯗꯤ ꯑꯃꯠꯇ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯁꯩꯂꯦꯁꯅ ꯍꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯍꯌꯦꯡ ꯇꯨꯡꯗ ꯈꯪꯖꯔꯛꯀꯅꯤ ꯁꯩꯂꯦꯁꯅ ꯂꯣꯏꯅ ꯇꯧꯗꯣꯔꯤꯕ ꯁꯟꯙꯥꯔꯥꯅꯤꯅ ꯑꯁꯤꯗꯒꯤ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯣꯗꯅ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯔꯕꯅꯤꯅ ꯁꯩꯂꯦꯁꯅ ꯑꯗꯨꯒꯨꯝꯕ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯁꯟꯙꯥꯔꯥꯅꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯍꯥꯏꯕꯅꯤ ꯁꯥꯎꯔꯕ꯭ꯔꯣ ꯁꯩꯂꯦꯁ ꯁꯥꯎꯅꯤꯡꯉꯤ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯅꯤ ꯁꯟꯙꯥꯔꯥꯅꯤ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯔꯥ ꯁꯩꯂꯦꯁ ꯑꯩ ꯁꯥꯎꯗꯨꯅ ꯂꯩꯒꯟꯕ ꯃꯤꯑꯣꯏꯔꯥ ꯁꯟꯙꯥꯔꯥꯅꯤ ꯑꯗꯨꯅꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤꯕꯅꯤ ꯈꯔ ꯅꯣꯛꯃꯤꯟꯅꯕ ꯁꯩꯂꯦꯁ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯊꯥꯒꯠꯄꯁꯦ ꯁꯔꯒ ꯍꯦꯛ ꯌꯧꯏ ꯁꯟꯙꯥꯔꯥꯅꯤ ꯁꯔꯒꯗ ꯅꯠꯇꯦ ꯁꯔꯒꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯅꯤꯡꯕꯅꯤ ꯁꯩꯂꯦꯁ ꯋꯥꯡꯃꯜꯂꯕꯁꯨ ꯑꯗꯨꯗꯩ ꯇꯥꯔꯛꯄꯗꯗꯤ ꯁꯟꯙꯥꯔꯥꯅꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯕꯅꯤ ꯁꯩꯂꯦꯁꯅ ꯀꯔꯤꯅꯣ ꯁꯟꯙꯥꯔꯥꯅꯤ ꯍꯟꯖꯤꯟ ꯉꯥꯡꯅꯈ꯭ꯔꯦ ꯐꯣꯟ ꯇꯥꯈꯤꯗ꯭ꯔꯕ ꯁꯩꯂꯦꯁ ꯐꯣꯟ ꯇꯥꯈꯤꯗꯕꯗꯤ ꯌꯥꯏ ꯑꯩꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅꯗꯤ ꯉꯥꯡꯅꯈꯤꯕꯅꯤ ꯉꯁꯤ ꯑꯃꯨꯛ ꯈꯟꯅꯁꯤ ꯀꯔꯤꯅꯣ ꯃꯇꯝ ꯍꯥꯏꯕꯗꯤ ꯃꯇꯝ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯕꯔꯣ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯀꯜꯂꯞ ꯑꯩꯕꯨ ꯚꯥꯞ ꯇꯥꯗꯔꯦ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯏꯉꯦꯟ ꯌꯦꯔꯨꯝ ꯀꯣꯛꯄ ꯃꯇꯝ ꯅꯣꯛꯄ ꯑꯩ ꯈꯪꯉꯨꯗꯔꯦ ꯁꯟꯙꯥꯔꯥꯅꯤ ꯈꯔ ꯁꯥꯎꯔꯞꯅ ꯍꯣꯏ ꯌꯦꯔꯨꯝ ꯀꯣꯛꯄꯒꯤ ꯃꯇꯝ ꯑꯩꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯑꯣꯝꯂꯦꯠ ꯆꯥꯃꯤꯟꯅꯕꯗ ꯃꯤꯅ ꯅꯣꯛꯅꯔꯣꯏꯗꯕ ꯃꯇꯝ ꯁꯩꯂꯦꯁ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩ ꯉꯁꯥꯏ ꯚꯥꯞ ꯇꯥꯏ ꯑꯩꯁꯨ ꯐꯥꯒꯤ ꯈꯪꯉꯤꯗ ꯑꯗꯨꯕꯨ ꯈꯔ ꯁꯥꯎꯕꯒꯤ ꯁꯛꯐꯝ ꯑꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯑꯩꯒꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯁꯥꯎꯁꯤꯟꯅꯕ ꯅꯣꯛꯃꯤꯟꯅꯕ ꯃꯇꯝ ꯍꯥꯏꯕꯕꯨ ꯉꯁꯤ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯌꯦꯟ ꯃꯆꯥ ꯂꯧꯔꯨꯕ ꯑꯗꯨꯗꯒꯤ ꯕꯦꯡꯀꯤ ꯂꯣꯟ ꯇꯥꯟꯅꯕ ꯑꯗꯨꯗꯒꯤ ꯂꯣꯟ ꯐꯪꯂꯒ ꯌꯦꯟ ꯃꯆꯥ ꯑꯅꯧꯕ 300 ꯂꯧꯔꯨꯔꯅꯤ ꯂꯧꯔꯨꯕ ꯑꯍꯥꯟꯕ ꯌꯦꯟꯕꯤ ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯔꯛꯄ ꯈꯔ ꯑꯃ ꯌꯥꯔꯦ ꯅꯣꯛꯃꯤꯟꯅꯕ ꯁꯟꯙꯥꯔꯥꯅꯤ ꯃꯔꯨꯝꯗꯤ ꯊꯥ ꯀꯌꯥꯗ ꯀꯣꯛꯀꯅꯤ ꯁꯩꯂꯦꯁ ꯌꯦꯟꯕꯤ 100 ꯂꯩꯔꯕꯗꯤ ꯅꯣꯡꯃꯗ ꯌꯦꯔꯨꯝ 60-70 ꯄꯤꯕ ꯌꯥꯏ ꯃꯇꯝꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯌꯦꯔꯨꯝ ꯂꯩꯔꯝꯒꯗꯕꯗꯣ ꯌꯦꯟꯕꯤ 100ꯇ ꯅꯠꯇꯦ 1,000 ꯂꯣꯏꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯦꯔꯨꯝ 700-800 ꯁꯩꯂꯦꯁ ꯑꯗꯨꯕꯨ ꯀꯧꯏ ꯑꯁꯥ
ꯁꯟꯗꯥꯔꯥꯅꯤ ꯑꯩ ꯌꯦꯟ ꯂꯣꯏꯒꯅꯤ ꯅꯪꯅꯅꯦ ꯁꯔꯀꯥꯔ ꯊꯕꯛ ꯅꯥꯇꯩ ꯆꯥꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯕꯥꯔ ꯑꯃ ꯌꯦꯡꯒꯗꯕꯅꯤ ꯄꯩꯁꯥꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯃꯥꯗ ꯏꯪꯈꯣꯜ ꯈꯥꯏꯗꯣꯛꯄꯤꯔꯣ ꯑꯩ ꯊꯕꯛ ꯑꯃ ꯅꯣꯝꯅꯕ ꯌꯣꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯇꯛꯅꯔꯤꯕꯅꯤ ꯑꯩꯗꯤ ꯃꯃꯥꯗꯨ ꯂꯩꯔꯤꯉꯩꯗꯨꯗ ꯃꯥꯏ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯏꯃꯥ ꯅꯥꯕ ꯐꯔꯒ ꯑꯃꯨꯛ ꯇꯛꯅꯈꯤꯒꯅꯤ ꯁꯩꯂꯦꯁ ꯏꯕꯦꯝꯃ ꯍꯛꯃꯟꯈ꯭ꯔꯦꯍꯦ ꯅꯣꯛꯃꯤꯟꯅꯕ ꯉꯁꯤꯗꯤ ꯃꯐꯝ ꯈꯪꯗꯅ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯩꯂꯦꯁ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯆꯦꯅꯥ ꯑꯃꯅꯤ ꯅꯣꯛꯃꯤꯟꯅꯕ ꯑꯩꯁꯨ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯊꯦꯡꯅꯕꯗꯒꯤ ꯑꯁꯨꯝꯅ ꯁꯩꯂꯦꯁ ꯆꯐꯨ ꯀꯥꯏꯔꯕꯗꯤ ꯀꯛꯁꯟꯅꯕ ꯇꯥꯏ ꯅꯣꯛꯃꯤꯟꯅꯕ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯣꯡꯒꯦ ꯉꯁꯤꯗꯤ ꯏꯃꯥꯕꯨ ꯐꯤꯕꯝ ꯈꯔ ꯁꯣꯛꯆꯤꯜꯍꯧꯋꯤ ꯑꯩ ꯉꯟꯇꯥ ꯍꯟꯈ꯭ꯔꯒꯦ ꯅꯤꯄꯥꯜ ꯁꯨꯕ ꯁꯔꯨꯛ ꯁꯩꯂꯦꯁꯅ ꯃꯇꯣꯝꯇ ꯁꯣꯟꯖꯕ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝ ꯍꯥꯏꯕꯗꯨꯕꯨ ꯑꯁꯤꯔꯣ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯕ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯁꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯁꯤ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯈꯣꯏꯗꯤ ꯈꯪꯗ ꯃꯥꯜꯂꯦ ꯅꯈꯣꯏꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯑꯁꯥ ꯁꯟꯙ꯭ꯌꯥꯔꯥꯅꯤꯒꯤ ꯑꯁꯥ ꯀꯌꯥꯗ ꯋꯥꯡꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯏꯃꯥ ꯏꯅꯥꯎ ꯅꯨꯄꯥ ꯊꯨꯞꯂꯤꯕꯅꯤ ꯅꯠꯇꯦ ꯅꯈꯣꯏ ꯁꯤꯕ ꯌꯥꯗꯦ ꯅꯈꯣꯏꯁꯨ ꯍꯤꯡꯉꯨ ꯑꯩꯁꯨ ꯍꯤꯡꯒꯦ ꯀꯩꯗꯧꯕꯒꯦ ꯅꯈꯣꯏꯅ ꯈꯔꯗꯤ ꯍꯤꯡꯉꯣꯈꯣ ꯑꯩꯒꯤ ꯑꯁꯥꯁꯦ ꯀꯥꯏꯍꯟꯒꯅꯨ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯆꯐꯨ ꯃꯄꯥꯜ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯀꯣꯏꯅ ꯆꯠꯄ ꯇꯤꯟꯒꯤ ꯑꯁꯥ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯑꯁꯥꯅꯤ ꯅꯈꯣꯏꯒꯤ ꯈꯔꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯅꯈꯣꯏ ꯈꯔꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯁꯟꯙꯥꯔꯥꯅꯤꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯕ ꯅꯈꯣꯏ ꯈꯔꯗꯤ ꯍꯤꯡꯉꯨ ꯑꯩꯗꯤ ꯌꯦꯟꯗꯣ ꯁꯨꯝ ꯁꯤꯖꯜꯂꯛꯑꯕ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯨ ꯁꯟꯙꯥꯔꯥꯅꯤ ꯁꯩꯂꯦꯁ ꯌꯦꯡꯉꯨ ꯑꯗꯨꯛ ꯌꯥꯝꯕ ꯌꯦꯟꯁꯤꯡꯗꯨ ꯂꯩꯁꯤꯜꯂꯛꯇꯔꯦ ꯄꯪꯁꯤꯗ ꯁꯤꯔꯦ ꯃꯣꯏꯗꯤ ꯑꯃ ꯁꯤꯕ ꯍꯧꯔꯒꯗꯤ ꯖꯣꯔꯥ ꯇꯨꯕꯒꯤ ꯀꯩꯅꯣꯅꯤ ꯁꯟꯙꯥꯔꯥꯅ ꯀꯔꯤꯅꯅꯣ ꯂꯥꯏꯆꯠ ꯂꯥꯛꯄ ꯍꯥꯏꯕꯗꯨꯅꯤ ꯏꯁꯤꯡꯗꯒꯤꯔ ꯆꯤꯟꯖꯥꯛꯇꯒꯤꯔ ꯈꯪꯗꯔꯦ ꯗꯥꯛꯇꯔꯅ ꯂꯥꯌꯦꯡꯕꯗꯤ ꯉꯝꯗ꯭ꯔꯕꯔꯥ ꯅꯍꯥꯟ ꯂꯥꯛꯂꯝꯃꯤ ꯍꯤꯗꯥꯛꯁꯨ ꯊꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯕꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯨꯝ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯒꯅꯨꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯌꯦꯅꯥꯎ ꯈꯔ ꯁꯤꯕꯒꯤꯗꯃꯛ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯌꯦꯟꯗꯨ ꯂꯣꯏꯕꯁꯨ ꯗꯥꯎ ꯑꯃꯨꯛ ꯌꯥꯗ꯭ꯔꯕ ꯑꯗꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯗꯥꯏꯂꯣꯛꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯊꯔꯛꯄꯗꯨꯅ ꯁꯟꯙ꯭ꯌꯥꯔꯥꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯍꯥꯛ ꯌꯥꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏꯅꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯂꯒ ꯁꯤꯃꯤꯟꯅꯔꯁꯤ ꯈꯔ ꯀꯞꯄ ꯑꯩꯗꯤ ꯑꯁꯥꯗꯣ ꯁꯨꯝ ꯀꯩꯅꯣ ꯂꯩꯔꯛꯇ꯭ꯔꯕ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯏꯃꯥꯗꯨ ꯃꯇꯣꯝꯗ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯐꯔꯦ ꯆꯠꯂꯒꯦ ꯌꯦꯟ ꯃꯆꯥ ꯈꯔ ꯂꯩꯗꯨꯅ ꯌꯦꯡꯈꯤꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯁꯩꯂꯦꯁ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯅꯪꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯍꯥꯏꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯑꯁꯥꯗꯣ ꯑꯗꯩ ꯔꯥꯖꯦꯟꯒ ꯃꯃꯥꯒ ꯑꯃꯨꯛ ꯗꯥꯏꯂꯣꯛ ꯑꯃ 7 ꯁꯨꯕꯁꯤꯗ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯗ ꯏꯃꯥ ꯐꯔꯅꯤ ꯈꯟꯗꯨꯅ ꯗꯥꯛꯇꯔ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯔꯛꯂꯕꯅꯤ ꯆꯤꯛꯄ ꯈꯣꯠꯄꯗꯤ ꯈꯔ ꯐꯔꯕꯔꯥ ꯃꯃꯥꯅ ꯐꯔꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯔꯥꯖꯦꯟ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯀꯥꯟꯅꯗꯦ ꯏꯃꯥ ꯋꯥ ꯇꯣꯛꯂꯣ ꯁꯤꯕ ꯍꯥꯏꯕꯁꯦ ꯂꯃꯟ ꯇꯣꯟꯗꯨꯅ ꯂꯩꯔꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕ ꯑꯩꯅ ꯑꯃꯨꯛ ꯁꯥꯡꯊꯗꯨꯅ ꯍꯤꯡꯂꯤꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯃꯃꯥꯅ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯕ ꯃꯅꯝꯃꯗꯤ ꯔꯥꯖꯦꯟꯅ ꯃꯈꯣꯏꯔꯣꯝꯗ ꯑꯉꯥꯡ ꯑꯃ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯃꯃꯥꯅ ꯔꯥꯖꯦꯟ ꯅꯆꯜꯁꯦ ꯊꯨꯅ ꯉꯥꯛꯄꯤꯒꯅꯤ ꯔꯥꯖꯦꯟ ꯅꯆꯜꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯖꯒꯠꯁꯤꯗ ꯅꯆꯟꯒꯤ ꯍꯥꯏꯕꯕꯨ ꯅꯪꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯃ ꯅꯆꯟꯒꯤ ꯃꯤꯡꯗ ꯑꯣꯟꯗꯨꯅ ꯄꯤꯕꯤꯌꯨ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯀꯞꯄ ꯔꯥꯖꯦꯟ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯃꯃꯥꯅ ꯑꯩꯒꯤ ꯂꯥꯏꯅꯥꯁꯦ ꯀꯔꯤꯗꯤ ꯀꯧꯏ ꯐꯔꯅꯤꯗ ꯏꯃꯥ ꯊꯣꯏꯗꯣꯛꯅ ꯑꯔꯨꯕ ꯅꯠꯇꯦꯗ ꯃꯃꯥꯅ ꯑꯩ ꯏꯁꯥꯃꯛꯅ ꯇꯥꯕꯗꯤ ꯅꯈꯣꯏꯒꯤ ꯂꯣꯟꯗ ꯉꯥꯡꯕꯕꯨ ꯏꯃꯥꯗꯤ ꯀꯨꯏꯔꯕꯗ ꯊꯥ 3-4ꯗ ꯉꯥꯏꯔꯦ ꯍꯥꯏꯕꯗꯣ ꯃꯃꯥꯗꯨꯁꯨ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯕ ꯈꯪꯕ ꯔꯥꯖꯦꯟꯅ ꯏꯃꯥ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥꯒꯤ ꯑꯅꯥꯕ ꯐꯔꯛꯂꯕꯅꯤ ꯃꯃꯥ ꯑꯗꯨꯗꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯅꯪ ꯀꯞꯂꯤꯕꯔꯥ ꯋꯥꯇꯔ ꯕꯦꯒꯇꯣ ꯏꯁꯤꯡ ꯍꯥꯞꯂꯨꯆꯣ ꯈꯣꯡꯁꯦ ꯑꯃꯨꯛ ꯏꯪꯂꯛꯄꯒꯨꯝ ꯇꯧꯏ ꯔꯥꯖꯦꯟ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯈꯔꯗꯪ ꯀꯥꯡꯈꯠꯄ ꯉꯝꯂꯤꯉꯩꯁꯤꯗ ꯅꯆꯟ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧ ꯅꯤꯡꯊꯤꯅ ꯑꯑꯣꯡ ꯑꯑꯣꯟ ꯇꯝꯕꯤꯒꯗꯕꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯗꯥꯛꯇꯔ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯃꯅꯝꯃꯕꯨ ꯈꯔ ꯍꯪꯍꯜꯂꯨ ꯔꯥꯖꯦꯟꯅ ꯐꯤꯕꯝꯁꯤꯗ
ꯔꯥꯅꯤ ꯌꯥꯒꯗꯔꯥ ꯃꯥꯅ ꯌꯥꯗꯕ ꯌꯥꯕꯔꯅꯦ ꯐꯤꯕꯝꯁꯤꯗꯗꯤ ꯍꯣꯡꯒꯗꯕꯅꯤ ꯁꯣꯏꯕ ꯌꯥꯗ꯭ꯔꯕꯅꯤ ꯉꯁꯤ ꯍꯌꯦꯡꯃꯛ ꯂꯥꯡꯕ ꯍꯧꯒꯠꯂꯨ ꯑꯩꯗꯤ ꯃꯃꯥꯁꯤꯗꯤ ꯃꯥꯒꯤ ꯀꯟꯗꯤꯁꯟꯁꯦ ꯃꯥꯅꯁꯨ ꯈꯪꯖꯕ ꯑꯗꯨꯅ ꯃꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯐꯝ ꯈꯪꯕꯗꯨꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯄꯥꯝꯃꯤꯁꯦ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯍꯥꯟꯕꯗ ꯃꯍꯩ ꯇꯝꯕ ꯆꯥꯎꯅꯕ ꯌꯣꯛꯄ ꯑꯗꯩ ꯃꯥꯒꯤ ꯃꯐꯝ ꯈꯪꯍꯧꯕ ꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯄꯟꯊꯨꯡꯅꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯔꯥꯙꯥ ꯀꯅꯥꯒꯤ ꯆꯤꯊꯤꯅꯣ ꯁꯟꯗꯥꯔꯥꯅꯤ ꯃꯥꯟꯈ꯭ꯔꯦꯗ ꯀꯔꯤ ꯏꯔꯤꯕ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦꯗ ꯆꯤꯊꯤ ꯐꯥꯛꯇꯣꯛꯄꯒꯤ ꯃꯈꯣꯜ ꯁꯟꯗꯥꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯆꯤꯊꯤ ꯄꯥꯞ ꯔꯥꯙꯥ ꯅꯍꯥꯛ ꯃꯄꯥꯎ ꯑꯝꯇ ꯇꯥꯗ꯭ꯔꯕꯔꯥ ꯏꯃꯨꯡꯗꯨꯅ ꯀꯔꯝ ꯇꯧꯔꯤ ꯅꯍꯥꯟ ꯁꯨꯛꯍꯟ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯔꯥꯙꯥ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯉꯛꯄꯅꯤꯀꯣ ꯅꯍꯥꯛ ꯌꯦꯟ ꯈꯤꯇꯪ ꯂꯣꯏꯕ ꯍꯧꯒꯠꯆꯕꯕꯨ ꯂꯣꯏꯅꯃꯛ ꯁꯤꯈꯤ ꯃꯤ ꯈꯨꯗꯤꯡ ꯐꯪꯅꯅꯕ ꯕꯦꯡꯛ ꯂꯣꯟꯁꯨ ꯅꯍꯥꯛꯇꯤ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯅꯈꯣꯏꯒꯤ ꯇꯥꯃꯣꯗꯤ ꯅꯍꯥꯛ ꯈꯣꯡꯖꯣꯟ ꯑꯃꯁꯨ ꯀꯥꯔꯦ ꯔꯥꯙꯥ ꯍꯥꯏꯅꯕꯗꯥꯏ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏ ꯑꯩꯗꯤ ꯈꯪꯗꯦꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯤꯈꯤ ꯕꯤꯈꯥꯔꯤꯒꯤ ꯃꯆꯥꯅ ꯕꯤꯈꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯤꯈꯤ ꯑꯩꯈꯣꯏ ꯖꯨꯒ ꯑꯃꯒꯤ ꯏꯇꯤꯍꯥꯁꯇ ꯑꯃ ꯑꯅꯤꯒꯁꯨ ꯑꯣꯟꯅ ꯇꯩꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯕꯨꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯒꯨꯟꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯁꯟꯅ ꯄꯣꯠꯂꯨꯝ ꯄꯨꯔꯤꯃꯛꯇꯗ ꯆꯩ ꯆꯥꯅ ꯄꯨꯟꯁꯤ ꯑꯗꯨꯃꯛ ꯂꯣꯏꯈꯤ ꯒꯥꯔꯤ ꯁꯟꯁꯦ ꯁꯟꯁꯤꯅ ꯆꯩ ꯆꯥꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯃꯄꯨꯗꯨꯅ ꯑꯔꯇꯤꯇꯤꯅ ꯃꯣꯏ ꯆꯩꯗꯨꯅ ꯊꯥꯔꯒ ꯃꯔꯣꯟ ꯈꯪꯅꯔꯤꯅꯤ ꯑꯃꯔꯣꯝꯗ ꯕꯤꯂꯥꯏꯇꯤ ꯍꯨꯏ ꯑꯃ ꯃꯤꯒꯤ ꯃꯆꯝꯄꯥꯛꯇ ꯄꯨꯟꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯔꯁꯨ ꯆꯥꯅ ꯑꯗꯨꯝ ꯁꯤꯈꯤ ꯀꯔꯤ ꯍꯥꯏꯕꯒꯦ ꯑꯩꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯔꯥꯟꯕ ꯑꯣꯏꯁꯅꯨ ꯃꯤꯑꯣꯏꯕ ꯑꯇꯩꯒꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯀꯥꯏꯗꯕ ꯔꯥꯙꯥ ꯏꯁꯣꯔ ꯍꯥꯏꯕꯗꯨ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯋꯥꯔꯧꯏ ꯀꯔꯤꯒꯤ ꯃꯤ ꯑꯃꯒ ꯃꯐꯝ ꯑꯃꯠꯇꯗ ꯃꯇꯝ ꯑꯃꯠꯇꯗ ꯑꯁꯨꯛ ꯈꯦꯠꯅꯅ ꯁꯦꯝꯕꯤꯕꯅꯣ ꯈꯨꯝꯕ ꯌꯥꯏ ꯃꯥꯒꯤ ꯃꯄꯥꯞꯀꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯅꯤꯡꯉꯤ ꯑꯍꯧꯕꯗ ꯀꯔꯤ ꯄꯥꯞ ꯇꯧꯅꯕ ꯁꯦꯝꯕꯤꯔꯝꯕꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯂꯩꯋꯥꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯅ ꯂꯃꯟ ꯈꯨꯝꯗꯅ ꯃꯃꯜꯒꯤꯗꯃꯛ ꯊꯕꯛ ꯇꯧꯗꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯗꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯑꯩꯗꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯅꯤꯖ ꯀꯔꯃ ꯐꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯁꯤ ꯂꯥꯛꯏꯅꯦꯗꯅ ꯑꯩꯈꯣꯏ ꯕꯤꯙꯥꯇꯥꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯇꯥꯏꯅꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯊꯥꯖꯗꯨꯅ ꯂꯥꯛꯄꯅꯤ ꯔꯥꯙꯥ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯡꯗꯨ ꯀꯔꯤꯅꯣ ꯑꯃꯗꯤ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯁꯨꯝ ꯇꯥꯔꯛꯂꯦꯗꯣ ꯅꯨꯡꯁꯤꯗꯔꯥ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯗꯨꯝ ꯗꯥꯝ ꯌꯥꯎꯗꯅ ꯏꯖꯠ ꯃꯆꯥ ꯑꯃꯇꯪ ꯊꯝꯂꯒ ꯅꯣꯡꯃꯩ ꯆꯔꯥ ꯑꯅꯤ ꯈꯛꯇꯪ ꯐꯪꯅꯕ ꯍꯣꯠꯅꯖꯔꯝꯕꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯣꯏꯖꯕ ꯌꯥꯝꯅ ꯊꯤꯃꯜꯂꯕ꯭ꯔꯣ ꯁꯃꯥꯖ ꯆꯠꯅꯗ꯭ꯔꯕ ꯃꯥꯒ ꯍꯤꯡꯃꯤꯟꯅꯖꯒꯦ ꯍꯥꯏꯕꯕꯨ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯃꯤꯆꯦꯅꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯑꯃ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕ ꯊꯥ ꯑꯃꯃꯨꯛ ꯍꯥꯏꯔꯝꯃꯅꯤ ꯔꯥꯙꯥ ꯊꯔꯃꯣꯃꯤꯇꯔꯅ ꯑꯏꯪ ꯑꯁꯥ ꯑꯣꯜꯂꯤ ꯑꯩꯒꯤ ꯆꯤꯊꯤꯁꯦ ꯃꯔꯤ ꯃꯈꯣꯡꯗꯤ ꯁꯝꯅꯔꯔꯣꯏ ꯑꯗꯨꯕꯨ ꯂꯩꯃꯥꯏꯒꯤ ꯑꯅꯦꯝ ꯑꯋꯥꯡ ꯑꯣꯟꯅꯅꯕ ꯈꯨꯠꯂꯥꯏꯗꯨꯅ ꯕꯦꯔꯣꯃꯤꯇꯔ ꯀꯧꯕꯔꯥ ꯀꯧꯅꯤꯡꯕ ꯑꯃ ꯀꯧꯖꯔꯁꯅꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯋꯥꯕ ꯑꯣꯟꯅꯅꯕꯒꯨꯝ ꯊꯣꯛꯂꯦ ꯃꯁꯤꯒꯤ ꯃꯥꯔꯀꯔꯤꯅ ꯄꯨꯟꯁꯤꯒꯤ ꯒ꯭ꯂꯥꯁ ꯇ꯭ꯌꯨꯕꯇꯒꯤ ꯍꯧꯗꯣꯛꯀꯗꯧꯔꯦ ꯅꯪ ꯈꯪꯕ ꯅꯠꯇꯔꯥ ꯁꯩꯂꯦꯁꯀ ꯑꯩꯒ ꯏꯍꯥꯟ ꯍꯥꯟꯅ ꯎꯅꯕ ꯅꯨꯃꯤꯠꯇꯣ ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠ ꯑꯃ ꯎꯈꯥ ꯑꯃꯗꯅꯤ ꯅꯣꯡꯃ ꯏꯉꯦꯜꯒꯤ ꯅꯣꯡꯂꯛꯇ ꯁꯥꯠꯆꯈꯤꯕ ꯑꯩꯒꯤ ꯑꯁꯥꯗꯣ ꯉꯁꯤꯗꯤ ꯃꯤꯠꯀꯤ ꯄꯤ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯦꯗꯣ ꯇꯧꯕꯒꯤꯗꯤ ꯑꯁꯥ ꯇꯧꯔꯨꯕꯁꯤꯃꯛ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕꯗꯤ ꯃꯁꯤ ꯈꯪꯕꯤꯗꯦ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯡꯅꯕꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯃꯔꯥꯏꯕꯛ ꯐꯩ ꯏꯅꯥꯛ ꯈꯨꯟꯕ ꯗꯣꯛꯇꯔ ꯑꯃꯗ ꯂꯨꯍꯣꯡꯈꯤꯒꯗꯣꯔꯦ ꯔꯥꯙꯥ ꯅꯪ ꯇꯥꯔꯝꯗꯕ ꯌꯥꯏ ꯑꯩ ꯂꯨꯍꯣꯡꯒꯗꯧꯔꯦ ꯆꯍꯤ ꯀꯌꯥ ꯈꯪꯅꯖꯔꯛꯂꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀ ꯊꯨꯡꯅꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎꯗꯤ ꯈꯪꯂꯔꯣꯏ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯨꯡꯅꯕꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯊꯧꯅꯥ ꯐꯅ ꯌꯦꯡꯒꯅꯤ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯔꯥꯙꯥ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯗꯔꯥ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯑꯃ ꯄꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯇꯥꯔꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯈꯜꯂꯝꯃꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯄꯨꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦ ꯄꯨꯟꯁꯤꯅ ꯑꯩꯕꯨ ꯄꯨꯔꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯔꯒꯦꯀꯣ ꯅꯍꯥꯛꯀꯤ ꯁꯟꯙꯥꯔꯥꯅꯤ ꯃꯦꯔꯥ ꯊꯥꯒꯤ ꯑꯍꯤꯡ ꯑꯃ 1987 ꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯌꯥꯝ ꯐꯖꯕ ꯂꯤꯂꯥ ꯃꯆꯥ ꯑꯃꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯑꯁꯤ ꯁꯤꯅꯦꯃꯥꯁꯨ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯅ
ꯌꯦꯡꯉꯨꯕ ꯔꯥꯖꯀꯨꯃꯥꯔꯤꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯛꯑꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯅ ꯑꯍꯥꯟꯕ ꯆꯦꯞꯇꯔꯗ ꯊꯝꯕꯤꯔꯝꯕ ꯆꯠꯂꯦꯗꯣ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯨꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯑꯁꯥꯒꯤ ꯃꯪꯂꯥꯟꯁꯤꯡꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯣꯊꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎ ꯃꯥꯅ ꯌꯥꯝ ꯐꯖꯅ ꯏꯕꯤꯔꯛꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯃꯤ ꯇꯥꯕ ꯗ꯭ꯔꯥꯃꯥ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯑꯩꯈꯣꯏꯅ ꯄꯥꯕ ꯑꯗꯒꯤ ꯁꯤꯅꯦꯃꯥ ꯑꯣꯏꯅ ꯌꯦꯡꯕ ꯑꯗꯒꯤ ꯗ꯭ꯔꯥꯃꯥ ꯑꯣꯏꯅ ꯇꯥꯕ ꯗꯤꯐ꯭ꯔꯦꯟꯗ ꯑꯣꯏꯔꯒ ꯁꯦꯝ ꯀꯟꯇꯦꯟꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯇ ꯁꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯆ ꯇꯧꯕ ꯏꯃꯥ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪꯒ ꯎꯠꯄꯤꯔꯛꯎ ꯁꯤꯗ ꯂꯩꯔꯦ ꯂꯥꯏꯔꯤꯛꯁꯤ ꯑꯝꯇꯪ ꯊꯥꯡꯒꯠꯄꯗ ꯋꯥꯖꯔꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯏꯃꯥꯅ ꯈꯟꯒꯠꯂꯤꯕꯁꯤꯅ ꯑꯣꯟꯂꯤ ꯄ꯭ꯂꯦ ꯗ꯭ꯔꯥꯃꯥ ꯑꯃꯈꯛꯇꯪꯅꯤ ꯃꯗꯨꯗ ꯌꯥꯎꯕꯁꯤꯗꯤ ꯀꯂꯦꯛꯁꯟ ꯌꯥꯝꯅ ꯀꯌꯥꯃꯨꯛ ꯌꯥꯎꯏ ꯏꯃꯥ ꯁꯩꯁꯤꯗ ꯌꯥꯎꯔꯤꯁꯦ ꯌꯥꯝꯅ ꯑꯗꯨꯒ ꯌꯥꯝꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯁꯨ ꯄꯥꯊꯣꯛꯇ꯭ꯔꯤ ꯑꯩꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯀꯔꯤꯕ ꯌꯥꯝ ꯐꯖꯕ ꯐꯥꯎꯈꯤꯕ ꯑꯃꯁꯨ ꯔꯥꯙꯥꯒꯤ ꯃꯅꯦꯝ ꯍꯥꯏꯅ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯏ ꯑꯗꯒꯤ ꯂꯤꯂꯥꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯒ ꯑꯩ ꯃꯃꯥꯡꯗꯒꯤ ꯑꯩ ꯄꯥꯖꯔꯛꯀꯦ ꯀꯟꯇꯦꯛꯁꯇꯒꯤ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯇꯥꯖꯈꯤꯕ ꯂꯤꯂꯥ ꯑꯃꯁꯨ ꯏꯁꯩꯁꯤꯗ ꯌꯥꯎꯔꯤ ꯂꯣꯟ ꯊꯣꯛꯇꯕꯒꯤ ꯂꯣꯟ ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯏꯃꯨꯡꯒꯤ ꯂꯥꯟꯖꯥꯎꯁꯦ ꯑꯅꯨꯔꯥꯙꯥꯄꯨꯔꯒꯤ ꯑꯁꯥꯝꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯃꯗꯤ ꯑꯩ 1974-5 ꯑꯗꯨꯋꯥꯏꯗ ꯑꯩ ꯇꯥꯖꯈ꯭ꯔꯦ ꯌꯥꯝꯅ ꯏꯃꯣꯁꯟꯒ ꯌꯥꯝ ꯋꯥꯡꯕ ꯃꯇꯝꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯈ꯭ꯔꯕ ꯌꯥꯝꯕꯨꯡ ꯑꯗꯨꯒꯤ ꯃꯥꯅ ꯁꯥꯕꯅꯤ ꯑꯗꯨꯒ ꯌꯥꯝꯕꯨꯡꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯐꯥꯎꯈꯤꯕ ꯑꯗꯩ ꯕꯥꯇꯣꯟ ꯂꯧꯖꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯍꯩꯕꯣꯡ ꯍꯩꯅꯤꯡꯗ꯭ꯔꯦ ꯃꯣꯠꯂꯕ ꯁꯃꯥꯖꯁꯤꯗ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯃꯣꯠꯂꯕ ꯁꯃꯥꯖꯁꯤꯗ ꯚꯨꯠ ꯄꯨꯟꯁꯤ ꯃꯊꯦꯜ ꯃꯔꯨꯞ ꯑꯅꯤ ꯃꯤꯠꯌꯦꯡ ꯈꯨꯗꯣꯜꯁꯤꯒꯤꯗꯃꯛ ꯖꯦꯛꯀꯤ ꯇꯝꯅꯕ ꯅꯣꯡꯉꯥꯜꯂꯕꯁꯨ ꯊꯥꯕꯜꯂꯩꯒꯤ ꯃꯅꯝꯁꯤ ꯌꯥꯝꯅ ꯐꯥꯎꯈꯤꯕꯅꯤ ꯂꯩꯈꯣꯡ ꯁꯣꯝꯕ ꯀꯦꯇꯨꯀꯤ ꯃꯤꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯃꯤꯁ ꯖꯨꯂꯤ ꯕꯣꯟꯁꯥꯏ ꯔꯥꯙꯥꯒꯤ ꯃꯅꯦꯝ ꯑꯩꯒꯤꯁꯨ ꯍꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯝ ꯉꯥꯅꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯁꯦ ꯀꯨꯏꯗ꯭ꯔꯤꯕꯗ ꯑꯋꯥꯔꯗ ꯑꯃꯁꯨ ꯐꯪꯈꯤ ꯍꯥꯏ ꯑꯩ ꯃꯗꯨ ꯄꯥꯎꯗꯨ ꯈꯤꯇꯪ ꯇꯥꯍꯧꯗ꯭ꯔꯦ ꯀꯔꯝꯕ ꯆꯦꯅꯦꯜꯗ ꯀꯔꯝꯕ ꯑꯋꯥꯔꯗꯇꯨ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ 50,000ꯅꯤ ꯍꯥꯏ ꯔꯥꯖꯀꯨꯃꯥꯔꯤꯅ ꯉꯁꯥꯏ ꯑꯌꯨꯛꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯤ ꯑꯩꯅ ꯕꯥꯏꯑꯣꯗꯥꯇꯥꯗꯣ ꯑꯩ ꯂꯧꯍꯧꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯅꯨꯃꯤꯠꯇꯨ ꯀꯩꯅꯣ ꯇꯧꯔꯤ ꯑꯩꯈꯣꯏ ꯑꯋꯥꯔꯗ ꯅꯨꯃꯤꯠꯇꯣ ꯌꯥꯎꯔꯨꯏ ꯍꯥꯏ ꯑꯗꯨꯅ ꯀꯨꯏꯗ꯭ꯔꯤꯕꯗ 1 month ꯐꯥꯔꯝꯃꯗ꯭ꯔꯥ ꯑꯗꯨꯒꯤ ꯌꯥꯝ ꯉꯜꯂꯤꯉꯩꯗ ꯑꯗꯨꯅ ꯃꯥꯒꯤ ꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯄꯤꯔꯤꯕ ꯗꯥꯏꯂꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯄꯥꯔꯤꯕ ꯑꯩꯅ ꯁꯣꯠꯊꯗꯅ ꯑꯇꯥꯕꯁꯤꯡꯅ ꯐꯤꯜ ꯇꯧꯕꯤꯔꯝꯃꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯒꯤ ꯍꯦꯛꯇ ꯊꯣꯛꯂꯛꯑꯒ ꯉꯥꯡꯕ ꯋꯥ ꯗ꯭ꯔꯃꯥꯒ ꯃꯥꯜꯂꯛꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯏꯃꯥꯅ ꯃꯥꯒꯤ ꯋꯥꯔꯣꯜꯗꯣ ꯑꯝꯇꯪ ꯄꯥꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯣꯜꯁꯦ ꯑꯩꯅ ꯄꯥꯒꯦ ꯇꯧꯕꯅꯦ ꯑꯩꯁꯦ ꯈꯔ ꯋꯥꯔꯕ ꯑꯣ ꯑꯗꯨꯗꯤ ꯏꯅꯁꯨ ꯑꯩ ꯄꯥꯊꯣꯛꯇ꯭ꯔꯤ ꯀꯃꯦꯟꯁꯤ ꯍꯥꯏꯐꯦꯠ ꯇꯧꯒꯦ ꯏꯃꯥꯅ ꯐꯥꯔꯤꯉꯩ ꯀꯃꯦꯟ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦ ꯀꯃꯦꯟꯗꯨ ꯁꯠ ꯄꯥꯊꯣꯛꯑꯒꯅꯦ ꯅꯦꯠꯁꯨ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯕꯦꯔꯥ ꯇꯧꯗ꯭ꯔꯦ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯦ
ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯑꯩ ꯑꯝꯇꯪ ꯄꯥꯊꯣꯛꯆꯒꯦ ꯄꯨꯝꯅꯃꯛꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯃꯥꯒꯤ ꯋꯥꯈꯜ ꯑꯗꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯒꯤ ꯃꯃꯧ ꯃꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯂꯤꯂꯥ ꯑꯁꯤ ꯏꯈꯤꯕꯁꯤ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ 2023ꯗꯁꯨ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯃꯁꯤꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯂꯥꯛꯄꯗ ꯉꯁꯥꯏ ꯔꯥꯏꯇꯔꯅꯁꯨ ꯏꯕꯤꯈ꯭ꯔꯦ ꯗꯥꯏꯂꯣꯒꯇꯨꯗ ꯁꯤꯒꯨꯝꯕꯁꯤꯒꯤ ꯐꯤꯂꯤꯡꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯌꯥꯝꯁꯦ ꯀꯩ ꯀꯥꯟꯅꯕ ꯑꯉꯥꯡ ꯄꯣꯛꯇꯅ ꯍꯥꯏꯅ ꯄꯣꯛꯅꯤꯡꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯒꯤ ꯔꯤꯂꯦꯁꯟꯗ ꯅꯠꯇꯕꯗ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯌꯥꯝꯅ ꯋꯥꯅ ꯇꯧꯈꯤꯕꯁꯦ ꯃꯁꯤ ꯅꯤꯡꯁꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯁꯤꯒꯤ ꯀ꯭ꯋꯦꯁꯟꯁꯤ ꯌꯥꯝꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯤ ꯀꯟꯇꯦꯟꯠꯅꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯂꯩꯃ ꯃꯉꯥꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎ ꯑꯏꯕꯒꯤ ꯈꯨꯗꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯔꯠ ꯇꯆꯤꯡ ꯑꯣꯏ ꯂꯣꯏꯅ ꯄꯥꯝꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯥꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎ ꯃꯥꯒꯤ ꯁ꯭ꯄꯦꯁꯦꯂꯥꯏꯖꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯗ꯭ꯔꯃꯥ ꯂꯤꯂꯥ ꯄ꯭ꯂꯦꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯩꯒꯤꯅꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯃꯥꯅ ꯄꯥꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗ ꯁꯤꯅꯥꯔꯤꯑꯣꯁꯤꯗ ꯊꯣꯛꯄꯗꯣ ꯑꯗꯨ ꯄꯥꯟꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯦꯟꯒ ꯂꯣꯏꯔꯀꯥꯟꯗ ꯑꯁꯤ ꯌꯦꯟꯁꯤ ꯃꯆꯥ ꯄꯤꯛꯅ ꯂꯣꯏꯔꯀꯥꯟꯗ ꯆꯥꯎꯔꯒ ꯃꯔꯨꯝꯗꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯌꯦꯟꯗꯨ ꯌꯣꯜꯂꯀꯥꯟꯗ ꯄꯩꯁꯥ ꯇꯧꯗꯣꯏꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯁꯤ ꯊꯦꯡꯅꯔꯛꯑꯕꯅꯦꯕ ꯑꯩꯈꯣই ꯃꯥꯁꯨ ꯊꯦꯡꯅꯔꯛꯑꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯊꯦꯡꯅꯔꯛꯑꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯗ ꯌꯥꯝꯅ ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯃꯁꯤ ꯌꯦꯟ ꯂꯣꯏꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯗꯒꯤ ꯌꯦꯟꯁꯤ ꯂꯣꯏꯔꯀꯥꯟꯗ ꯁꯤꯈꯤꯕ ꯑꯗꯒꯤ ꯍꯨꯔꯥꯟꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯦ ꯄꯟꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯆꯥꯎꯔꯛꯄꯁꯤ ꯀꯩꯅꯣ ꯌꯦꯔꯨꯝꯁꯦ ꯀꯂꯦꯛ ꯇꯧꯕꯁꯦ ꯑꯩꯅ ꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯀꯤ ꯃꯌꯨꯝꯗꯁꯨ ꯌꯦꯔꯨꯝ ꯀꯂꯦꯛ ꯇꯧꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯌꯦꯅꯥꯎ ꯃꯆꯥ ꯄꯤꯛꯏꯉꯩꯗ ꯑꯗꯒꯤ ꯉꯥꯅꯨ ꯃꯆꯥꯒꯁꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅ ꯃꯥꯒꯤ ꯗꯥꯏꯂꯣగ్ ꯑꯗꯒꯤ ꯋꯥꯔꯤꯁꯤ ꯇꯧꯔꯛꯄꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯎꯔꯤ ꯑꯗꯒꯤ ꯃꯃꯥꯁꯤꯅ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯗ ꯃꯥꯅ ꯅꯥꯈꯤꯁꯦ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡꯁꯦ ꯎꯕꯁꯤꯗ ꯋꯥꯈꯜ ꯂꯩꯅꯥꯅꯦꯕ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯁꯤꯟꯗ ꯃꯣꯏꯒꯤ ꯌꯨꯝꯗꯨꯗꯅ ꯉꯥꯒ ꯊꯣꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯃꯥꯏꯔꯦꯟ ꯄꯤꯔꯦꯗ ꯃꯥꯏꯔꯦꯟꯗꯣ ꯂꯪꯕꯤꯔꯛꯑꯦ ꯍꯥꯏꯗꯣ ꯃꯥꯏꯔꯦꯟꯗ ꯂꯥꯛꯅ ꯂꯪꯉꯛꯑꯦ ꯀ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯏꯃꯣꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯌꯥꯝꯅ ꯍꯥꯔꯠ ꯕ꯭ꯔꯣꯀꯟ ꯑꯣꯏꯕ ꯈꯣꯠꯄꯁꯤ ꯍꯣꯏ ꯑꯩꯈꯣꯏꯗ ꯈꯜꯍꯜꯂꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯀꯅꯣꯃꯤꯛ ꯁꯤꯆꯨꯋꯦꯁꯟ ꯂꯩꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝꯁꯤꯅ ꯃꯆꯥꯁꯦ ꯄꯄꯣꯛꯇ ꯄꯣꯛꯑꯒ ꯃꯆꯥꯁꯤꯅ ꯁꯦꯝꯕꯗꯨꯗ ꯃꯆꯥ ꯑꯃꯗꯨꯗ ꯑꯃꯨꯛ ꯋꯥꯍꯜꯂꯦ ꯑꯩꯗꯤ ꯃꯆꯥ ꯑꯃꯗ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯦꯕ ꯑꯗꯨ ꯇꯧꯔꯤꯗꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯇꯧꯒꯗꯕ꯭ꯔꯥ ꯑꯗꯒꯤ ꯃꯆꯥ ꯑꯃꯗꯨꯅ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣꯏ ꯑꯩꯗꯤ ꯃꯥꯏ ꯗ꯭ꯔꯤꯝꯗꯣ ꯒꯤꯞ ꯑꯞ ꯇꯧꯔꯦꯕ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯀꯥꯟꯗ ꯃꯥꯅ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯀꯥꯟꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯁꯥ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯑꯣꯏꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯁꯨ ꯃꯆꯥꯁꯦ ꯕꯣꯔꯥ ꯕꯣꯔꯥ ꯄꯣꯛꯏꯁꯦ ꯀꯩꯗꯧꯕꯩ ꯄꯣꯛꯏꯅꯣ ꯀꯩꯗꯧꯕꯩ ꯄꯣꯛꯅꯤꯡꯉꯤꯅꯣ ꯀꯥꯏꯅ ꯍꯪꯕ ꯑꯗꯨꯒꯨꯝꯕ ꯀꯣꯏꯁꯟꯅꯤ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯆꯥꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯗꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨ ꯂꯩꯇꯕ ꯑꯃ ꯑꯗꯣ ꯃꯤꯑꯣꯏꯕꯅꯤꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯗꯤ ꯂꯩꯇꯅ ꯋꯥꯅ ꯁꯅꯥꯒꯗꯨ ꯀꯥꯏꯊꯣꯛꯇꯅ ꯑꯗꯨ ꯇꯧꯔꯀꯥꯟꯗꯨꯗ ꯑꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣ ꯈꯜꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯐꯖꯕ ꯄ꯭ꯂꯦꯅꯤ ꯅꯦꯅꯦ ꯂꯥꯏꯖꯁꯨ ꯌꯦꯡꯕꯤꯔꯤ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝ ꯋꯥꯔꯤꯁꯤ ꯅꯨꯡꯁꯤꯕꯅ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯂꯥꯏꯁ꯭ꯔꯝ ꯁ꯭ꯌꯥꯝꯆꯟꯗ꯭ꯔ ꯌꯦꯡꯕꯤꯔꯤ ꯏꯟꯗꯤꯔꯥ ꯑꯊꯣꯛꯄꯝ ꯕꯥꯁꯨ ꯌꯦꯡꯕꯤꯔꯤ
Srinivas Yengbiri Laima Mangangna 8 episode sina khwaidagi nungsiba matangni hainai birai adagi Messi su yengbiri Nirmala Arke radio drama su tazare cinema su yengzare adubu ojana pabasina tonganba mahau amani haina ibirai yam nungai Messi ki comment aduga aina sumtang yenkhatjage masi YouTube ta soidana leirongani magi drama natraga cinema oina leibasi dona yamna phajaba timeless oiraba adugumba record oina asmaina like phongtokpirai se yamna phayena aina khanjai dagi mama sina mo ngasagi hoi sinma drama sida de mumana mai machanupi sida mo kitang pressure hai tare ko mana pamba mi si nabung dagi ta da bai di nabung da engineer oi bani na mongon dai ta da ba doctor ka haradi he yaning ba adugum bagi kaino concept to so mo putli mana yamna wang ba idi different angle dialogue khuding maksida yamna nungai ba hai tare ko khoi miyo'bagi lila se mana utpadu laima mangangna onthokna penjai mai be mai presentation thagachari mayang imphaldagi yengjari haina ibirai adagi ngasagi chabon chabagi context da aina kitang kena tawre chabon sari si mai si masana bagi chari ra natraga ma si laira bagi chari ra ngasai mama adu chabondo laira bagi chari ne laira bagi di mamam chadudi paisa du kharadang pi ge haidu chu pi bagi sindu chu yaude pidrira admaina tawrakanda chabon che laira bana chabon thakpane matamduda holis kal leira bane loin leire aidi energetic food mayam che lakwa hora bane ba akhoi matamda akhoi angang we matamda holis thaeba naragadi aduga chabon china mu kainoni yamna budi energetic food ti oibajani hadi chak tu gi belu mayam do chabon chi thokanu akhoi anjingna chabon chi thoktana ba mahi phajana hapo haeba chabon duda mai belu ching chi satkiba adugumba chabon do thalle haba khambana chabon do thaga khamnuna kaino do khamba thau da mama na mapa su leitre mama su leigidre adu machi duna yoklei do chabon do pithaga lekai de sangom inbiyo dudi nomadi ai nomadi adu su inbina baina hoga suga chadimni yawa wana adu main tawbagi sindo adunida adu chabon dudi horlicks amale da bu mama de chabon pithakadro horlicks so leiningai pisa leiteba aduna moy ani tongan jagrena adu moina mapangan kalingai matamda su magi kaino de machan pado kaino tawrakanda pisa yam thuakanda nungai ni na mogi laira lon pa su leitaba duna hoi property ga budi leirangani khujak te ta yonba yaba nate adu engineer ji pisa se khara thuena kaino ai su pisa khara leina ba ni icha ahum engineer tamba thaba ta yam nungsiba aduga sana ka mapana thanamba ka kai thok khotok pa ka na si miyoi bagi human kaino sida history sida loina ba mi ema oina ba semak pada mama mapa chingchina hoi yengbida ba mata so dum yawi ho yaw da bane se mai aduna ngasagi nija karma phone naina akhoina na hampokta kanano mirai ra amani na mama na dialogue ta pangiba do akhoina ngasi se kai mowa akhoi anina wajaba sai sida sona kanda amana how ba my family chapam thokpanina ade nungai bum thokpanina du family do adu nungai pragati ka jongni adu human sympathy do adum noma gi wasilla ko dunida ani du ki crash do adu akhoi warang tem aiba inaw sina phajana utlaga magi lila chung sida puthu eba aduna akhoi gi wakhan thamoi se lila sida adum leiba apaba isu adum leiba ataba na so adum nungai habirakpa yam thagachari aidi aina paba sida raska loina handaki dana ba lila ki phajaba du da aina di lila paba chi sina hanba oidoine ba hana wari macha pagre kai ka adum pagre aduga lila chidi class ta takpada su
ꯑꯩꯅ ꯑꯃꯈꯛꯀ ꯌꯥꯎꯔꯛꯄ ꯑꯗꯨꯗꯤ ꯅꯣꯡꯃꯈꯛ ꯇꯥꯈ꯭ꯔ ꯂꯣꯏꯔꯦꯗꯅ ꯋꯥꯔꯦꯡ ꯁꯩꯔꯦꯡꯗꯨꯗꯤ ꯑꯗꯨꯝ ꯅꯩꯅꯔꯒ ꯂꯥꯛꯏꯗꯅ ꯑꯗꯨꯅ ꯑꯩꯒꯤꯁꯤꯗ ꯑꯁ ꯑꯝꯇ ꯌꯥꯎꯔꯝꯃꯔꯣꯏꯅ ꯑꯩꯁꯦ ꯌꯥꯝ ꯄꯥꯈꯠꯆꯕ ꯑꯗꯩ ꯅꯦꯠꯀꯤ ꯑꯃꯨꯛ ꯄꯥꯈꯠ ꯑꯗꯩ ꯄꯥꯕꯒꯤ ꯁꯣꯏꯒꯗ꯭ꯔꯥ ꯑꯃꯨꯛ ꯄꯥꯈꯠ ꯃꯌꯥꯝ ꯉꯥꯛꯄꯤꯔꯤꯁꯦ ꯑꯩ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯩ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯃꯥꯏꯅ ꯁꯥꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯃꯆꯥꯁꯤ ꯁꯦꯝꯈ꯭ꯔꯀꯥꯟꯗ ꯃꯆꯥꯅ ꯌꯦꯡꯉꯛꯇ꯭ꯔꯦ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯃꯆꯥ ꯁꯦꯝꯕꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤꯅ ꯋꯥꯔꯀꯥꯟꯗ ꯃꯆꯥꯅ ꯑꯃꯨꯛ ꯀꯩꯅꯣꯝ ꯇꯧꯕꯗ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤꯁꯨ ꯃꯃꯥ ꯃꯄꯥꯁꯤꯅ ꯌꯥꯝ ꯇꯧꯋꯤꯗꯅ ꯑꯗ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤ ꯊꯨꯡꯉꯛꯇ꯭ꯔꯀꯥꯟꯗ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯒꯗꯣꯏ ꯁꯛꯄꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯄꯣꯛꯑꯕꯅꯤꯅ ꯏꯆꯥꯁꯤ ꯁꯦꯝꯕꯁꯦ ꯑꯩꯒꯤ ꯀꯔꯃꯅꯤ ꯑꯩꯒꯤ ꯀꯔꯃ ꯇꯧꯖꯈ꯭ꯔꯦꯀꯣ ꯑꯩꯒꯤꯗꯤ ꯑꯩ ꯇꯧꯐꯝ ꯑꯗꯨꯒ ꯃꯆꯥꯁꯤꯅ ꯃꯉꯣꯟꯗ ꯃꯃꯥꯗ ꯌꯦꯡꯉꯛꯄ ꯌꯦꯡꯉꯛꯇꯕ ꯃꯄꯥꯗ ꯌꯦꯡꯉꯛꯄ ꯌꯦꯡꯉꯛꯇꯕꯁꯤꯅ ꯃꯣꯏ ꯀꯔꯃꯅꯦꯅ ꯈꯟꯇꯣꯛꯑꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯉꯁꯥꯏꯒꯤ ꯑꯁ ꯁꯤꯅꯤꯡꯕ ꯄꯣꯛꯄ ꯑꯗꯒꯤ ꯑꯁ ꯋꯥꯈꯜ ꯂꯩꯅꯥꯅ ꯏꯃꯥ ꯏꯄꯦꯝꯃ ꯅꯥꯗꯅꯒ ꯇꯧꯔꯤꯁꯦ ꯃꯁꯤ ꯈꯔ ꯑꯗꯨꯝ ꯆꯥꯎꯊꯣꯛꯑꯒ ꯃꯥꯏ ꯀꯔꯃꯅꯤ ꯑꯩꯗꯤ ꯑꯩ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯅꯨꯡꯉꯥꯏꯒꯗꯕꯗꯨꯗ ꯑꯗꯨꯝ ꯇꯧꯕꯁꯤꯅ ꯋꯥꯈꯜ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯏꯃꯥꯒꯤ ꯑꯗꯨꯅꯕꯨ ꯑꯩ ꯃꯇꯥꯡꯁꯤꯗ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯍꯥꯞꯆꯒꯦ ꯑꯗꯨꯅꯕꯨ ꯉꯁꯤ ꯍꯣꯝ ꯃꯁꯤꯡ ꯌꯥꯝꯃꯛꯏꯕ ꯃꯅꯤꯄꯨꯔꯗ ꯍꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯗꯨꯂꯥꯂꯦꯡꯒꯤꯁꯤꯗꯪ ꯑꯍꯥꯟꯕꯗ ꯎꯔꯨꯏ ꯍꯥꯏꯕ ꯑꯗꯒꯤ ꯑꯟꯋꯥꯟꯇꯦꯗ ꯆꯥꯏꯜ ꯀꯔꯤ ꯀꯔꯥ ꯀ꯭ꯔꯦꯗꯜꯗ ꯊꯅꯝꯕ ꯉꯔꯥꯡ ꯅꯍꯥꯟꯅ ꯇꯥꯕ ꯃꯤꯑꯣꯏꯕꯁꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯤꯛꯄ ꯆꯥꯎꯕ ꯅꯦꯔꯣ ꯃꯥꯏꯟꯗꯦꯗ ꯕ꯭ꯔꯣꯗ ꯃꯥꯏꯟꯗꯦꯗ ꯀꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯣꯝꯗꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯆꯠꯄꯗ ꯏꯟꯇꯔꯚꯤꯌꯨꯗꯨ ꯌꯥꯝ ꯀꯟꯅ ꯂꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯂꯩꯖꯕ ꯈꯤꯇꯪ ꯀꯠꯆꯕ ꯆꯠꯄꯗ ꯃꯣꯏꯅ ꯍꯥꯏꯔꯛꯏꯗꯣ ꯍꯣꯝꯗꯒꯤ ꯅꯆꯥ ꯂꯧꯁꯜꯂꯨ ꯅꯃꯥ ꯂꯧꯁꯜꯂꯨ ꯀꯥꯏꯅ ꯑꯩ ꯈꯔ ꯑꯩ ꯇꯥꯖꯈꯤꯀꯣ ꯑꯩꯈꯣꯏꯅ ꯄꯥꯎ ꯅꯨꯡ ꯇꯥꯕꯗ ꯑꯩꯗꯤ ꯂꯧꯁꯟꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯣꯝꯁꯤꯗ ꯂꯥꯛꯏꯕ ꯃꯃꯥ ꯅꯨꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜꯒꯤ ꯍꯣꯝꯗꯨꯗꯁꯨ ꯑꯩꯅ ꯏꯟꯇꯔꯚꯤꯌꯨꯁꯤ ꯐꯅꯌꯥꯝ ꯇꯥꯖꯔꯦ ꯆꯠꯄꯃꯛꯇꯤ ꯏꯁꯥ ꯆꯠꯆꯗ꯭ꯔꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯣꯏꯁꯦ ꯌꯨꯝꯗ ꯁꯨꯍꯟꯅꯤꯡꯗ꯭ꯔꯕ ꯀꯣ ꯃꯣꯏ ꯌꯥꯝꯅ ꯃꯆꯥꯁꯤꯡꯗꯨꯅ ꯃꯅꯤꯡ ꯊꯨꯡꯉꯝꯗꯕ ꯌꯥꯏ ꯑꯃ ꯇꯧꯗꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯅꯤꯡꯉꯒ ꯃꯥꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯌꯨꯝ ꯍꯣꯝ ꯁ꯭ꯋꯤꯠ ꯍꯣꯝ ꯗꯤꯌꯥꯔ ꯏꯁ ꯅꯣ ꯄ꯭ꯂꯦꯁ ꯂꯥꯏꯛꯒꯨꯝ ꯍꯥꯏꯔꯤꯅꯦꯕ ꯌꯨꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯐꯩꯖꯨꯞ ꯁꯦꯒꯥꯏꯕꯗꯣ ꯑꯗꯨꯗ ꯃꯅꯨꯡꯁꯤꯗ ꯇꯨꯝꯃꯒ ꯑꯩꯁꯦ ꯅꯨꯡꯉꯥꯏꯖꯔꯤꯅꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯌꯨꯝꯗꯨꯗꯩ ꯊꯣꯛꯂꯛꯅꯤꯡꯉꯕ ꯃꯃꯥ ꯀꯌꯥ ꯍꯣꯝꯗ ꯂꯩꯔꯦ ꯑꯗꯨ ꯃꯆꯥꯁꯤꯡꯗꯨꯗ ꯍꯨꯂꯥꯜꯂꯨꯕ ꯅꯠꯇꯦꯕ ꯍ꯭ꯌꯨꯃꯦꯟ ꯀꯅꯦꯛꯁꯟꯗꯣ ꯁꯨꯝ ꯋꯥꯠꯂꯛꯄ ꯑꯩꯒꯤ ꯑꯁꯥꯗꯨꯗꯤ ꯑꯁꯥ ꯂꯩꯔꯤꯉꯩ ꯃꯤꯑꯣꯏꯕꯁꯦ ꯃꯆꯥꯗꯨ ꯁꯦꯡꯉꯝꯃꯤꯁꯦ ꯃꯥꯏ ꯑꯁꯥ ꯂꯩꯕꯗꯨꯅ ꯃꯥ ꯁꯦꯡꯉꯝꯃꯕꯅꯦꯕ ꯑꯗ ꯃꯥꯅ ꯃꯆꯥꯗꯨꯗ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯤ ꯅꯪꯅ ꯁꯔꯦꯡ ꯆꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯇꯪꯈꯥꯏ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯕ ꯋꯥꯍꯩ ꯐꯥꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯐꯥꯎꯕꯗ ꯍꯥꯏꯕ ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯕ ꯑꯗꯩ ꯀꯧꯕ ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯄꯥꯡꯒꯜꯅ ꯁꯣꯟꯊꯔꯛꯄꯅꯦ ꯑꯗꯒꯤ ꯃꯥꯅ ꯂꯣꯟꯂꯤ ꯑꯣꯏꯔꯛꯄ ꯃꯆꯥ ꯃꯃꯧꯗꯨꯅ ꯂꯥꯞꯊꯣꯛꯈ꯭ꯔꯀꯥꯟꯁꯤꯗ ꯃꯥ ꯀꯩꯗꯧꯔꯨꯗꯒꯦ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯠꯂꯨꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯑꯥꯗꯩꯗꯨꯗ ꯈꯔ ꯄꯤꯖꯕꯗꯨ ꯆꯥꯔꯒ ꯍꯤꯡꯉꯨꯔꯒꯦꯅ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯐꯩ ꯍꯣꯝꯁꯤꯡ ꯑꯩꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯌꯥꯝꯃꯦ ꯈꯜꯂꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯁ ꯃꯥꯅ ꯆꯥꯅꯤꯡꯕꯗꯨ ꯀꯩ ꯍꯥꯏꯗꯤ ꯄꯤꯖꯗꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯅꯔꯖꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗ ꯂꯩꯗꯣꯏ ꯁꯛꯄꯨꯗꯤ ꯃꯥꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎꯗꯣ ꯍꯦꯟꯒꯠꯄꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯀꯅꯥꯅꯣꯝꯗ ꯑꯩꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯅ ꯉꯁꯤ ꯏꯔꯤꯕꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯤꯂꯦꯁꯟꯗ ꯍꯥꯏꯔꯁꯦꯕ ꯀꯅꯥꯅꯣꯝꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯌꯥꯝ ꯋꯥꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯃꯥꯒꯤꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯀꯥꯟꯗ ꯃꯥꯅ ꯑꯩꯒꯤ ꯋꯥꯔꯀꯥꯟꯗ ꯑꯩ ꯄꯩꯁా ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯅ ꯏꯁꯥ ꯁꯣꯜꯂꯀꯥꯟꯗ ꯑꯩꯒꯤ ꯅꯥꯕꯗ ꯍꯪꯕ ꯂꯥꯛꯄꯤꯗ꯭ꯔꯦ ꯑꯩꯒꯤ ꯑꯗꯨ ꯂꯥꯛꯄꯤꯗ꯭ꯔꯦꯅ ꯁꯣꯟꯊꯗꯣꯏ ꯁꯛꯄꯨꯗꯤ ꯑꯩꯅ ꯇꯧꯈꯤꯕꯗꯨꯗꯤ ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯇꯕꯗꯨꯗꯤ ꯃꯣꯏꯒꯤ ꯀꯔꯃꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯥꯅ ꯑꯗꯨ ꯇꯧꯔꯛꯇ꯭ꯔꯦꯅꯅꯦ ꯌꯥꯝ ꯀꯟꯅ ꯄꯤꯒ ꯇꯥꯗꯅ ꯑꯗꯩ ꯀꯣꯛꯀꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗꯣ ꯋꯥꯈꯟꯗꯣ ꯑꯩꯈꯣই ꯍ꯭ꯌꯨꯃꯦꯟ ꯀꯩꯅꯣꯅꯤꯅ ꯏꯃꯥꯅ ꯍꯥꯏꯗꯨ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯍꯣꯞꯇ ꯂꯩꯕꯅꯤꯅ ꯆꯨꯝꯃꯦꯕ ꯑꯗꯨꯏꯁꯨ ꯃꯥꯅ ꯇꯧꯔꯛꯇꯕꯗꯨ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯧꯔꯛꯇ꯭ꯔꯦꯅ ꯁꯨꯝ ꯋꯥꯈꯟꯁꯦ
ส่วนเธอโดยสักปุติไอ้นะค่อยมาแต่จะเฮกพากิตาเวดุงไม่ว่าคันจะลักแต่ค่อยมันพูดหายแล้วกันดิจะค่อยมาจามตั้งกัดใจแก่แล้วจะค่อยหาตั้งให้สัตว์ปะaduga nokthok pa aduga kaiginoga akhoi na tawgi badu yamna nungsi na tawgrakan da mi du dagi na expectation da som tawraga mi su magi own style leizaram gani magi own expression leizaram gani aduna akhoi si wakhan si yang kana khanjan ba hinjan da ba tare adumaina lei bana phabra haina ina khanjai na dragati masidaไม่เป็นมาทบกไอ้แต่นะไอ้นะมาทำตัวดาสนาตัวปูเพกไตฮิบาดังสหายตัวมวยบ้านะพิรำแค่นอตัสดังกี้อดูเฮกตัวฮิบาไลน์เล็บตนะอดูตัวบ้าดังกี้ไอ้นะไอ้คอลเลจทำจากดับดูไอ้ยามดูดำไอ้อินเจเนียร์ทำนับตัวเบรนตัวฮาร์ดบล็อกกันตัวโอ้ยแต่นะทำไมเลยนาเลยเรบแต่ยังดีแบบพุ่งน้ำมันนะสู้อดมนะกะริคันบีดูคันบีอยู่ดูค่อยมีแบบนี้นะค่อยน้อยแต่บ่time se dum laiko koi tumin naga keno ka hini wari sana ning da ba dum me wakan se lak se da wakan ji koi na madu da hen chang raga di madu da ne mayam se wakan pu wangam draga nupi mayam sina mo madu da depression da bayam ba de nupa sing sina masida glass ka pa raga glass da sing niko sing na ta ba pot mayam jap sa laga wakan pu wangam da na aduna ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯅ ꯉꯁꯤ ꯏꯕꯤꯔꯛꯏꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯣꯁꯥꯏꯇꯤꯁꯤꯗ ꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯈꯣꯏꯅꯁꯨ ꯀꯦꯠꯆ ꯇꯧꯖꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯅꯒ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯖꯥꯒ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯍꯤꯁꯤꯗꯀꯣ iman chatlido auto nara chali auto da ni hom la chale auto na man auto phara kanda akhoi gi pabung tombi khuramba chatlei mai oja se cherau bokin mi sida na that's something I really admire in my mother maybe yam small thing akhoi gi ahandaman na pam basi aina som observe tawzabada yamna expensive oi ba mall da chalaga du leiba khotpa na te no magi just keno se heart gi tholakpa du connection da duna sigumba si adum akoina taw ning badudi adum tawba duga mana aingonda tawraktre madi keno ni for example ko jikta charau bataw ki bane na madi charau batu dai ningsang biraktre hairaga du da heart broken oi da ba no akoi taw gun thokpa da dum akoi tawrakanda magi keno se dun adumai khale ai wakanda aduna yengwiriba pugna magnasu akoi keno se matam kayang kuina akoi hingani khangde ngasi kari thokani hayang kari thokani khangde hingingai sida koina kari tawba yai hairaga akoi gi thengnaba akoi gi thengnaba sida wari sanabada nungai trade kai kanani nungai ba nusina sanaba yamna deep connection leiba natang pullaga su thamoi sengna akoi punbado aduna phablaina khalle dagi hai du yang chumi Rajkumari Mina Wangkai Yengbiri Tunglai Lai Chingna Kurumjari Ima Amasung Iche Haina Ibirai Sachikanta Hidang Mayumna Sagolban Moirang Leirak Machin None Parking Dagi Yengbiri Aduni Adumaina Yamna Numaina Akhoi Ngasigi Program Si Yaubiri Bapumnamak Ku Thagachari adagi adomnasu kari phaubi haibadu soidana comment tawbirao akoi oja thojom ibohan bisu yengbiri tabiri sumitra rk tabiri ada ima akoi jepung amaga minute 3 chatle ima gi huji energy kitang wangkhalabra hojiki yani ai kano ai bagi warol sima su ai thamjarake aduga ai bagi damakta pibiriba warol ani khak lairi ado ji ai ising khitang di amtang thaksan thaga thakpi min am khitang ai amtang mafam sidagi amta thuge hoi ado halaga ai pajarage sumain tawdana akhoi masu ma khara adum
ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯔꯦꯛꯀꯨꯝꯕ ꯂꯧꯕ ꯈꯣꯠꯄꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯇꯧꯕꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯕꯦꯌꯔ ꯇꯧꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔ ꯂꯚꯔ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯌꯦꯡꯃꯤꯟꯅꯕꯁꯤ ꯑꯗꯣ ꯀꯃꯥꯏ ꯇꯧꯕꯤꯔꯤ ꯑꯗꯩ ꯆꯩꯔꯥꯎꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯧꯕꯤꯔꯛꯎ ꯑꯗꯒꯤ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯩꯒꯤ ꯄꯦꯟꯇꯤꯡ ꯈꯔ ꯎꯠꯆꯔꯛꯀꯦ ꯑꯩꯅ ꯃꯊꯛꯇ ꯁꯤꯒꯤ ꯃꯊꯛꯁꯦ ꯁꯤꯗꯅ ꯑꯩꯅ ꯃꯆꯥ ꯁꯨꯝ ꯗ꯭ꯔꯥꯏꯌꯤꯡ ꯁ꯭ꯇꯦꯁꯟꯒꯤ ꯇꯥꯏꯞꯇ ꯊꯝꯕꯅꯤ ꯑꯗꯣ ꯂꯤꯂꯤꯁꯤ ꯑꯁꯤ ꯑꯩꯅ ꯁꯤ ꯌꯦꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯁꯤꯒꯤꯁꯤ ꯃꯥꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯅꯤꯡꯗ ꯂꯩꯕꯁꯦ ꯃꯗꯨꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯨ ꯌꯦꯛꯈꯤꯕꯗꯨꯗ ꯑꯩ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒ ꯃꯁꯤꯅ ꯁꯤꯡꯒꯜ ꯑꯃ ꯑꯣꯏꯅ ꯌꯦꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃ ꯃꯆꯥꯁꯤꯅ ꯑꯩꯅ ꯂꯣꯛꯇꯥꯛꯇ ꯆꯠꯂꯨꯕꯗ ꯁꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯎꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯃꯦꯟ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯩꯅ ꯄꯦꯟ ꯇꯧꯖꯈꯤꯕꯅꯤ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯃꯆꯥꯁꯤꯅ ꯌꯥꯝꯅ ꯄꯤꯛꯑꯦ ꯂꯥꯞꯅ ꯎꯕꯅꯤꯅ ꯑꯗꯣ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯙꯤꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯅꯤ ꯁꯤꯔꯨꯏ ꯂꯤꯂꯤꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯁꯤ ꯃꯁꯤ ꯃꯆꯨꯁꯤ ꯈꯤꯇꯪ ꯌꯥꯛꯄ ꯃꯥꯜꯂꯤ ꯑꯗꯣ ꯑꯩꯅ ꯃꯁꯤ ꯁꯤꯔꯨꯏ ꯂꯤꯂꯤꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯝꯇꯪ ꯎꯔꯀꯥꯟꯗ ꯑꯃꯨꯛ ꯍꯦꯟꯅ ꯌꯦꯛꯆꯔꯛꯀꯦ ꯃꯥꯒꯤ ꯃꯆꯨꯁꯦ ꯑꯩꯅ ꯐꯣꯇꯣꯗ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯈꯔ ꯄꯤꯡꯀꯤꯁ ꯑꯗꯩ ꯄꯔꯄꯂꯤꯁ ꯑꯗꯒꯤ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯕ ꯋꯥꯏꯠ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯋꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯁꯥꯠꯄ ꯍꯧꯔꯛꯄꯗ ꯑꯩ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯉꯝꯖꯒꯦ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯑꯗꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯅꯥ ꯁꯤꯔꯨꯏ ꯂꯤꯂꯤ ꯁꯥꯠꯄ ꯌꯦꯡꯕꯤꯔꯨꯔꯦ ꯁꯣꯏꯗꯅ ꯄꯥꯎꯗꯝꯕꯤꯔꯛꯎ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯐꯝꯗꯨꯕꯨꯗꯤ ꯁꯤꯔꯨꯏꯒꯤ ꯆꯤꯡꯗꯨꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏꯁꯦ ꯄꯨꯂꯞ ꯁꯥꯠꯄ ꯑꯣꯏꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯄꯥꯎ ꯇꯥꯖꯩ ꯑꯗꯨꯒ ꯊꯤꯔꯀꯥꯟꯗ ꯌꯥꯝꯅ ꯇꯥꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯥꯠꯄ ꯑꯗꯨꯒꯨꯝꯕ ꯂꯩꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯖꯩ ꯑꯗꯣ ꯑꯩꯈꯣই ꯏꯃꯥ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯏꯃꯥ ꯄꯨꯈꯠꯆꯔꯛꯀꯦ ꯑꯗꯨꯅ ꯏꯃꯥ ꯏꯁꯤꯡ ꯊꯛꯄꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯋꯥꯔꯣꯜꯁꯦ ꯑꯩꯅ ꯇꯥꯖꯅꯤꯡꯕ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯋꯥꯔꯕ ꯂꯥꯏꯔꯤꯛꯁꯤ ꯏꯃꯥꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯔꯒ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯤꯡꯁꯦ ꯊꯝꯃꯒꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏ ꯃꯁꯤ ꯇꯥꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯅ ꯋꯥꯍꯩ ꯈꯔꯗꯪ ꯑꯩꯅ ꯄꯤꯕꯤꯔꯝꯃꯤꯁꯦ ꯑꯩ ꯄꯥꯖꯔꯛꯑꯒꯦ ꯃꯩꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅ ꯁꯤꯂꯣꯟ ꯑꯄꯨꯟꯕ ꯂꯨꯞ ꯑꯗꯤ ꯑꯁꯝꯕꯤꯗ ꯃꯤꯂꯥꯜ ꯍꯥꯏꯗꯣ ꯂꯣꯟ ꯏꯅꯥꯠ ꯀꯥꯡꯂꯣꯟ ꯀꯟꯕ ꯂꯨꯞ ꯂꯤꯛꯋꯥꯜ ꯃꯃꯤꯡꯁꯤꯡꯁꯦ ꯑꯩꯗꯤ ꯑꯃꯠꯇꯕꯨ ꯐꯖꯅ ꯄꯥꯕꯗ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔꯇꯪ ꯁꯦꯡꯗꯣꯛꯆꯔꯤ ꯑꯩꯗꯤ ꯑꯏꯕꯅ ꯁꯦꯡꯗꯣꯛꯆꯕꯅꯤ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝꯁꯦ ꯋꯥꯐꯝꯗꯤ ꯐꯣꯡꯖꯔꯤꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯌꯥꯝꯕꯗ ꯂꯣꯟꯌꯥꯟ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯗꯕ ꯃꯤꯡ ꯈꯔ ꯌꯥꯎꯔꯤ ꯂꯤꯂꯥ ꯑꯌꯥꯝꯕ ꯂꯣꯟꯌꯥꯟꯒꯤ ꯑꯀꯟꯕ ꯏꯍꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯖꯈꯤꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯆꯩꯆꯠ 1984ꯗꯒꯤ ꯍꯧꯔꯒ ꯏꯈꯤꯕꯅꯤ 1978ꯗ ꯂꯣꯟꯌꯥꯟ ꯑꯃꯗꯤ ꯆꯠꯅꯂꯣꯟ ꯁꯦꯝꯗꯣꯛꯄꯤ ꯂꯧꯊꯣꯛꯄꯒꯤ ꯈꯟꯅꯖꯩ ꯑꯗꯨꯕꯨ ꯃꯗꯨ ꯂꯧꯊꯣꯛꯂꯨꯕꯗ ꯁꯦꯝꯗꯣꯛꯂꯨꯕꯗ ꯃꯁꯥꯒꯤ ꯍꯥꯟꯅ ꯐꯖꯕꯗꯣ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯅꯖꯩ ꯉꯁꯤꯃꯛ ꯔꯦꯗꯤꯑꯣ ꯊꯥꯕ ꯂꯩꯔꯤꯕ ꯂꯤꯂꯥꯁꯨ ꯔꯦꯗꯤꯑꯣꯗ ꯊꯥꯕ ꯂꯩꯔꯤꯕ ꯂꯤꯂꯥꯁꯨ ꯌꯥꯎꯔꯤ ꯔꯦꯗꯤꯑꯣꯗꯅ ꯂꯣꯟꯗꯥ ꯑꯃ ꯂꯥꯏꯔꯤꯛꯇꯅ ꯂꯣꯟꯗꯥ ꯑꯃ ꯑꯣꯏꯕꯗ ꯄꯥꯝꯅ ꯇꯥꯔꯤꯕ ꯃꯤꯌꯥꯝꯗ ꯐꯔꯛ ꯑꯃ ꯑꯣꯏꯒꯗ꯭ꯔꯥꯈꯟꯅꯖꯩ ꯑꯁꯦꯡꯕꯅꯤ ꯑꯏꯕꯅ ꯇꯥꯛꯄꯤꯔꯤꯁꯦ ꯑꯃꯔꯣꯝꯗ ꯇꯥꯔꯤꯕ ꯂꯤꯂꯥ ꯂꯥꯏꯔꯤꯛꯇ ꯂꯣꯟꯌꯥꯟ ꯌꯥꯎꯕꯁꯦ ꯑꯁꯨꯝ ꯊꯝꯕꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯅꯩꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯑꯃꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯤꯔꯣꯜꯅ ꯂꯣꯟꯌꯥꯟ ꯉꯥꯡꯕꯗ ꯃꯔꯨꯑꯣꯏꯅ ꯕꯪꯒꯥꯂꯤ ꯍꯤꯟꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯌꯥꯎꯔꯒ ꯐꯖꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯥꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ ꯍꯥꯏꯅ ꯈꯟꯅ ꯅꯩꯅꯕ ꯑꯣꯏꯅ ꯊꯝꯖꯔꯦ ꯑꯗꯨꯕꯨ ꯃꯤꯂꯥꯜ ꯂꯤꯀꯥꯜ
amadi mari leinaba chingna kanna hotnabiduna maitai lon ase phajaba taru balonyan yaudaba lon oirakpani haibasu tungi mirolna khangjarasanu laik sida yauba ikon akonba iba lila kharadi yari makai tungi mirolna khangjarasanu yari makai lonyan yauhanjadre matung tabada iba lila sing lonyan amadi miyamgi mingna chingba suyau yaudana ba hotnajaragani haina asetpa wafamsu thamjari wafam kharase milal likal amadi mari leinaba khudingna amuk hanna nonglukna khanganjari larikasi maitai mayek manipuri iyekki banangi aran ohigi matangda moirangthem naukhomba maitai moirangthem prem kumar angom ibomcha maitai yanglem biren na chingbanai mayamna wana honabiki chumna chendok pirakhi adubu larikase chawmankhibana athuba matamda puthoaga puthokpaga oibana kadaidano khanghaudaba aranba kharadi yauramgani masigidamak ojasingna ngakpinaba haijari matungda sumthoktanaba tanja lawjarage larikasi puthokpada itik ipachada ba senpham oi adubu bir computer printing works na pungning thogat piba amadi selgi awatpa thibidana press ki chillaba matam kaithokpiduna larikasi ohen bibagi damakta khwaidagi chawrba thodang lawbikhiba sigidamak chawrba laman ama tonsinjare oja huining sumbam sonamani brilliant tutorial oinam roman social worker singjamai thongram nonobi singjamai apoijam joytombi singjamai thokchom yumjau social worker nityananda maning rims road namarakwam santo social worker sana kaithel aiba longjam ragumani sing uripok polem laikai aibi ojak pharakwam sunita devi longjam lairak saikhom bomcha social worker uripok panchai maning mayambu hanjan thagatjari aduga larik asi oinaba kochen chembada yawibada natana selgi mateng pangbikhiba tolo thongam uripok puchungam khai laitana thagatjari aroibada aibu pungning thogatpiduna leptana lila puthokpiriba all india radio imphal gi mari leinaba pumbabu thagatjari loinana larik ase phungjabagi ayaba pibibagi damaksu amukka hanna thagatjari sumaina aiba morangthem inauna ekhoi tawbimal khangba kaino ekhoi mayamda wahi khara sida phongdokpikhre mathangda tawbimal uchchaba aina masina mokanana ibirakpano haibabu cha khomai publication convener iramdang khorjai apunbalu manipur tang tara thatrain thoi 2019 da sigi anauba phongba sida ibirakpani tawbimal uchchaba nangi phurkhauda paisa yawarwadi nasaksu phajai aduga nahangna sakpa isaisu phajai paisa pairadi sini pawro ase ngasi ningsinglaktaba ngamde phurkhauda paisa su yaudaba aduga magi saitya paru taruda kanagu khudum chansinduna magi manakta pusin khiba khangaudaba mabu nungsiba pamjaba myoy kaya phongna thoglakpa asiguma matik mayai chenba misak amakha haibu haiba tarabadi Sri Moirangthem inauni haidaba ngamloi Sri inaugi punchi asimakti tachengna magi lila sing adugi iphutni mai punchi sinama iphut oirineba nauri maruktamak manglaga tokpa nongmata su ujek phaba ngamjadarba ujek tanba ngak khakta oiba aduni mataudia manba handakti soidre hairaga hekta soiba adu mapunchi khongchat aduna taduna semlakpa magi mapokni aidi naugi punchi duni tasengna harabati fiction amagumbani adubu ningba kaiba taksi sonjauba kanada su tainafam leitaba mawong matausingna nupa thokpa yadaba adugumba thotok athuk singilila adu makning apawa taba singna karino tauribasibo asibu asumna oiba hunabra haibagi wahangtana pungningi ahangba maset amata su lehodabani aduga mahangna madu singdubu nongna yenglibagum hingliba magi punchi mahing tasengna angpani taibangpana side mawondagi hena tonba misak amal leiri maduda pentho haiba pawro adu mahakna higai wa sana riba mali aidi mahakna idi inauna yamna penthokna hingbangamba misak ama oina ipong na uri Sri inaugi khonjel lila sing
ꯔꯦꯗꯤꯑꯣ ꯂꯤꯂꯥꯁꯤꯡ ꯃꯁꯤꯡ ꯊꯤꯕꯗ ꯋꯥꯔꯒꯅꯤ ꯂꯤꯂꯥꯁꯤꯡ ꯑꯁꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯃꯤꯗꯤ ꯊꯤꯕꯗ ꯋꯥꯏ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯃꯤ ꯂꯩꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅꯔ ꯈꯪꯗꯦ ꯂꯤꯂꯥꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯍꯜꯂꯤꯕ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯤꯂꯥ ꯏꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯏꯕ ꯇꯦꯂꯤꯄ꯭ꯂꯦ ꯏꯕ ꯁꯦꯂꯨꯂꯣꯏꯗ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝꯒꯤ ꯁ꯭ꯀꯦꯞ ꯏꯕ ꯄꯨꯊꯣꯛꯄ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯅꯛꯅꯕꯁꯤꯡ ꯍꯤꯡꯅꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯣꯏꯟꯠꯁꯤꯡ ꯑꯣꯏꯔꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯔꯅꯦꯂꯤꯖꯝꯒꯤ ꯂꯩꯊꯦꯠ ꯑꯃꯁꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯍꯥꯞꯆꯤꯟꯗꯕ ꯌꯥꯗꯦ ꯃꯁꯤꯗꯅꯤ ꯀꯂꯝꯅ ꯊꯥꯛꯂꯤꯕ ꯃꯤꯁꯛ ꯑꯃ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕꯁꯦ ꯅꯣꯡꯃꯗꯤ ꯋꯥꯔꯦ ꯅꯤꯡꯕ ꯀꯥꯏꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯎꯠꯇ ꯑꯏꯕꯁꯦ ꯋꯥꯈꯜ ꯃꯆꯥ ꯈꯜꯂꯨ ꯌꯥꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯥꯕꯨ ꯎꯔꯤ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒꯤ ꯀꯨꯏꯅ ꯁꯦꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯁꯦꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯕ ꯇꯦꯂꯤꯐꯣꯟ ꯑꯗꯨ ꯈꯤꯡꯂꯛꯏ ꯈꯣꯟꯖꯦꯜ ꯂꯤꯂꯥ 13ꯀꯤ ꯑꯄꯨꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯅꯅꯕ DTP ꯂꯣꯏꯔꯦ ꯃꯩꯇꯩ ꯃꯌꯦꯛ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗ ꯑꯅꯤ ꯊꯣꯛꯅ ꯐꯣꯡꯒꯅꯤ ꯆꯦ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯅꯝꯕꯒꯤ ꯆꯥꯔꯖ ꯑꯣꯏꯅꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯏꯔꯝꯗꯝꯒꯤ ꯈꯣꯟꯖꯦꯜ ꯑꯄꯨꯟꯕ ꯂꯨꯞ ꯃꯅꯤꯄꯨꯔ ꯍꯤꯌꯥꯡꯂꯝ ꯋꯥꯒꯥꯏꯅ ꯐꯣꯡꯕꯤꯌꯨ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯔꯗꯪ ꯎꯅꯖꯔꯦ ꯀꯛꯆꯤꯡꯗꯒꯤ ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯒꯟꯙꯥꯔ ꯌꯥꯝꯕꯦꯝ ꯁꯩꯇ ꯁꯤꯡ ꯈꯦꯇ꯭ꯔꯤ ꯖयकुमार ꯗꯥꯛꯇꯔ N ꯄ꯭ꯔꯃꯣꯗꯤꯅꯤ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥ ꯗꯥꯛꯇꯔ ꯆꯤꯔꯣꯝ ꯔꯥꯖ ꯀꯦꯇꯟ ꯁꯤꯡ ꯂꯥꯡꯃꯩꯗꯣꯡꯒꯤ ꯏꯔꯝꯗꯝ ꯃꯍꯩꯀꯣꯜ ꯂꯝꯖꯥꯎꯗꯒꯤ ꯑꯦꯂꯥꯡꯕꯝ ꯍꯦꯃꯣꯆꯟꯗ꯭ꯔ ꯍꯤꯌꯥꯡꯂꯝꯗꯒꯤ ꯑꯦꯂꯥꯡꯕꯝ ꯁꯥꯝ ꯁꯨꯟꯗꯣꯔ ꯑꯦꯂꯥꯡꯕꯝ ꯁꯨꯔꯦꯟꯗ꯭ꯔꯖꯤꯠ ꯑꯦꯂꯥꯡꯕꯝ ꯈꯣꯒꯦꯟ ꯋꯥꯒꯥꯏꯗꯒꯤ ꯀꯩꯁꯥꯝ ꯕꯤꯃꯜ ꯀꯨꯃꯥꯔ ꯁꯤꯡꯖꯃꯩꯗꯒꯤ S ꯗꯦꯕꯦꯟꯗ꯭ꯔꯣ ꯃꯩꯇꯩ ꯊꯧꯕꯥꯜꯗꯒꯤ ꯎꯇꯝ ꯕꯥꯂꯥ ꯌꯨꯝꯅꯥꯝ ꯂꯧꯕꯨꯛꯇꯣꯡꯕꯝ ꯚꯨꯕꯅꯦꯁꯣꯔꯤ ꯁꯒꯣꯜꯕꯟ ꯁꯂꯥꯝ ꯂꯩꯀꯥꯏ ꯊꯣꯉꯥꯝ ꯂꯩꯀꯥꯏ ꯊꯣꯏꯊꯣꯏ ꯘꯔꯤ ꯃꯈꯥ ꯄꯣꯔꯣꯝꯄꯥꯠ ꯊꯋꯥꯟ ꯊꯥꯕ ꯂꯩꯀꯥꯏꯗꯒꯤ ꯈꯣꯏꯕꯝ ꯍꯣꯃꯦꯁꯣꯔꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯕ ꯉꯝꯖꯕꯅꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯡ ꯄꯟꯖꯕ ꯉꯝꯗ꯭ꯔꯕ ꯄꯥꯡꯒꯜꯒꯤ ꯑꯃꯗꯤ ꯂꯧꯁꯤꯡ ꯊꯧꯒꯠꯄꯤꯔꯛꯈꯤꯕ ꯃꯌꯥꯝ ꯑꯃꯒꯤ ꯇꯧꯕꯤꯃꯜꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯈꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯁꯣꯔꯖꯤꯠꯀꯤ ꯊꯣꯏꯗꯣꯛꯄ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯃꯇꯦꯡꯁꯤꯡ ꯄꯟꯗꯕ ꯉꯝꯖꯔꯣꯏ ꯍꯧꯖꯤꯛ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯨꯊꯣꯛꯄ ꯉꯝꯖꯔꯦ ꯏꯖꯔꯤꯕ ꯆꯥꯛ ꯈꯣꯃꯩ ꯄꯕ꯭ꯂꯤꯀꯦꯁꯟ ꯀꯟꯚꯦꯅꯔ ꯏꯔꯝꯗꯝ ꯈꯣꯔꯖꯩ ꯑꯄꯨꯟꯕ ꯂꯨꯞ ꯃꯅꯤꯄꯨꯔ ꯑꯁꯨꯝꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯗꯨꯒ ꯋꯥꯍꯩ ꯈꯔꯗꯪ ꯑꯗꯨꯒ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄꯁꯦ ꯁꯨꯃꯥꯏꯅ ꯂꯃꯥꯏ ꯃꯔꯤꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯦ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯄꯥꯖꯈ꯭ꯔꯦ ꯑꯅꯤꯁꯨꯕꯗ ꯆꯥꯛ ꯈꯣꯃꯩ ꯄꯕ꯭ꯂꯤꯀꯦꯁꯟ ꯀꯟꯚꯦꯅꯔ ꯏꯔꯝꯗꯝ ꯈꯣꯔꯖꯩ ꯑꯄꯨꯟꯕ ꯂꯨꯞ ꯃꯅꯤꯄꯨꯔ ꯁꯤꯒꯤ ꯋꯥꯔꯣꯜꯁꯨ ꯊꯝꯖꯈ꯭ꯔꯦ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤꯗꯃꯛ ꯈꯨꯔꯨꯝꯖꯔꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯄꯨꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯄꯣꯛꯅꯖꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩ ꯏꯁꯥꯅꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯨꯔꯕ ꯔꯥꯏꯇꯔꯁꯤ ꯑꯃꯨꯛ ꯅꯧꯅ ꯎꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯎꯅꯅꯤꯡꯕꯒꯤ ꯄꯣꯛꯍꯜꯂꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝꯁꯦ ꯃꯗꯨꯒꯤ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯨꯃꯥꯏꯅ ꯀꯅꯥꯅꯣꯝꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯧꯁꯤꯅ ꯆꯣꯡꯁꯤꯟꯃꯤꯟꯅꯔꯛꯄ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯗ ꯌꯦꯡꯕꯤꯔꯤ ꯑꯩꯈꯣꯏ ꯀꯦꯅꯥꯗꯥꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯉꯁꯤꯗꯤ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯃꯔꯝꯗ ꯇꯥꯖꯕ ꯐꯪꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯗꯤ ꯃꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤꯀꯣ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯥꯗ ꯌꯦꯛꯇꯅ ꯐꯖꯅ ꯀꯟꯅ ꯂꯩꯕꯤꯌꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯗ ꯎꯅꯃꯤꯟꯅꯁꯤ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯃꯥꯕꯨ ꯊꯦꯡꯅꯕꯤꯔꯒꯗꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯁꯣꯏꯗꯅ ꯄꯤꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ ꯈꯨꯔꯨꯝꯖꯔꯤ